Kurumjari, Times of Manipur ki talking point thorom yengbiri basing taram nokjari. Ngasigi talking point ki thorom da thamjari ba topic ase dice playing and youths of Manipur haibani dice playing aduga masiga mari leina ba effecting cause and effect aduga society da loinena haugalakliba nahasing da kari saithing pige aduga loinena masigi mathakta imung manung singda khunai da pulapna yengba matamda kari saithing pige haibugi matang da khanane gudangtani ngasi akhoi gi studio da langshin biduna lebiba se ahanba ai gi hek thanana lebiba sina social scientist Oza Dhanabir Laisramni Oza Wang Tata Tanam Nuksari. Oza Dhanabir gi hek mathang da right side ta lebiri basina kanglai paki mera gi chief editor oiberi ba Oza Wangkemsa samjaini Oza samjai bisu taram nuksari. Aduga extreme right ta yet ithang thang da lengshin biduna lebiri basina sana leba pausa gi editor oiberi ba Oza Hemant Kumar Ningomani Oza bisu taram nuksari. Ngasi talking point ki thamjari ba dice playing and youths of Manipur hariba topic sigi ahan ba question se Oza Dhanabir da laksage. Oza dice playing se karino aduga masida tawri basina karino haibse ahan ba ina thambiyo. Gentle kano asing mudi ragaw khaw hai tare cham samna lagaw khaw hausi law hai tare hausi law hai tare masi han na khoi gi Southeast Asia ji ta sing mudi Manipur khatana te khoi si sum jam pa me se khoi culture mo na dum la pudum to wa khoi pai pu jing ji ju khunu tu na ba ga na yen kaung na ba si Southeast Asia loi to idana yam ba khoi adumaina counter ga paisa thana ba gi pot si ngallingai dagi sum yam pamnare ji maram de in sum khan mada ko khoigi matam da di magi low urba dagi dingjang na pi thai bujingna yam hena chaba ko nei dana ko adagi di aigi lopham du dagi lolakpa phaudu mathang sahi bok chaba ko na film le mi ne ba an wata pa dana chana thana ba ji marang kai le matam da di ngasi gi ake amu kar ke tongan pot am ji darkar woi de dana wai wai gera amu gera loi ko na bi ne ba inap ni aduna ahang matam jingjida moi adumaina sanaba khonabai culture ma layambase Southeast Asia da yamba uni adugi saruk amoina khoigi social kanosi fabrics sum yawbudong laeba aduda hoji athiengmada angang singna khoi lagaw khawriba hausi toriba sida pura commercialize torpase senda lambi oina lakpase dharma gi mingdabudi tawbagi di matam ma yanara mijina akhoi gi Diwali numitadi basically Hindu chatpa mi singi ram na keno degi halakpada ngai bada khoi juar gum sanaraga ma ngai bagi ahing misel khanga wa badu kokna bani gaina khanaraga sanaba pot amne aduna police na ju kaisu nonini pharam deba maroina chakobu numit adagi de Diwali chumi ko da adumai to bujdi free were me pharam de hauji sina thama walingai degi adum horani ko horakfasida hobadu da yamna maru se haujaro ko aduga yumtong khoi karani khulak ira throughout the Manipur zeta khulak ira loi chana base sin mass participation lak phai tare adi angang ju tholakani adi mau ju tholakani adagi di khoi gi maira pai bising su laikai gi hek masa masu na taw ngak tani na hanu hana taw ju te do inkalak pa khang sin chum bit ta tawi mong da moi ju adum thado ga sum lak pasina sahi amadagi sahi amada sum helak budong taw ba adagi police ki make de gisu moi de mafam yaminge sen hena khoman nuai bagi income lak chabalina moi judum harawa khudam moina tasengna sina maram moidana inkalak pangang singda nbi masa lai sabi singda gambling gumbagi potni dana to some extent ko maduda interest leiba koidaba adai maduda to buda chaidaba smaina bi ma lakpuse masina tungi angang singi mirol dadi yam phaningai di wodi ada hoji maksu khoini yambada sarkar gi market dagi di magi law enforcing agencies in the control di tawdre hai tare ma sanari ba maruji masu krai dino question to boya pot amane ba sahi mada pula phagi ji sahi um lakanda pula mu thadok ko pha ba ji ngaling de ta pharoi ba sanaba loiram dai je tha ba phajala ba pha ba yar ma tam leidana moi gi pisa sum phangjaram du yasale swai jodi thingaji kai thingbudong toba matam piraga adi pulap to loisalaga amuk thamaga ano bola amdai da mu loi yon budong tobugum baga ubuje sina yam nungai tabasi khoina sida kupsangna yengba yaba am leisi ko de hausi oro nawai di club ki kai kenom toboda moi fund drive ona tawjaramani na haujingna loop ama maming semjalena adu akakna ba mafam ama duda and every week adum taw every week adada tanu pesa sida ina khunna baga ju yaure ba
ꯃꯁꯤ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯏꯗꯤ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯃꯛꯀꯤ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯇꯨꯋꯥꯔड्सꯇ ꯁꯤꯒꯨꯝꯕ ꯏꯠꯁ ꯑꯦ ꯚꯦꯔꯤ ꯅꯥꯁꯇꯤ ꯊꯤꯡꯁ ꯀꯣ ꯁꯣꯁꯤꯌꯦꯜ ꯐꯦꯕ꯭ꯔꯤꯛꯁꯤꯗ ꯃꯣꯏꯒꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯑꯗꯨꯃꯥꯏꯅ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯨꯝꯕꯁꯤꯗ ꯀꯣꯏꯔꯛꯇꯕ ꯑꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯏꯟ ꯑꯦꯕ꯭ꯔꯤ ꯗꯨꯀꯥꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯂꯗꯨ ꯁꯥꯟꯅꯗꯕ ꯑꯝꯇ ꯌꯥꯎꯔꯣꯏ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯕꯗ ꯄꯣꯠ ꯇꯝꯅꯤꯡꯗꯕ ꯌꯥꯎꯔꯝꯅꯤ ꯀꯩꯅꯣ ꯃꯥꯏ ꯂꯗꯨ ꯈꯤꯡꯕꯒꯤ ꯕꯤꯠꯇꯨꯗꯀꯣ ꯉꯥꯏꯍꯜꯂꯒ ꯊꯝꯕꯒꯤ ꯑꯗꯨꯒꯤ ꯊꯥꯛꯇ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯙꯔꯃꯒꯤ ꯃꯃꯤꯡꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯨꯝꯕꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯇꯧꯋꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯗꯣ ꯈꯨꯅꯨ ꯀꯥꯎꯅꯕ ꯑꯣꯏꯒꯦꯔꯥ ꯌꯦꯟ ꯀꯥꯎꯅꯕ ꯑꯣꯏꯒꯦꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯁꯤꯡꯁꯦ ꯃꯁꯛ ꯅꯥꯏꯕ ꯑꯍꯟꯁꯤꯡꯅ ꯒ꯭ꯔꯨꯞ ꯇꯧꯔꯒ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯑꯣꯡ ꯑꯃꯗ ꯊꯥꯛ ꯑꯃꯗ ꯌꯥꯝ ꯂꯦꯝꯕ ꯊꯥꯛ ꯑꯃꯗ ꯇꯧꯅꯔꯝꯃꯦꯕ ꯑꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯀꯦꯂꯦꯟꯗꯔ ꯏꯚꯦꯟꯠꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯀꯦꯂꯦꯟꯗꯔ ꯏꯚꯦꯟꯠꯀꯤ ꯇꯥꯏꯞꯇꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯁ ꯏꯟꯚꯣꯜꯃꯦꯟꯁꯨ ꯂꯥꯛꯄ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯦꯟ ꯏꯟꯚꯣꯜꯃꯦꯟꯁꯨ ꯂꯩꯍꯜꯂꯛꯄ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯠꯇꯕꯁꯦ ꯁꯨꯝ ꯍꯦꯜꯂꯛꯄꯁꯦ ꯃꯁꯤ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯑꯩ ꯃꯣꯠꯇꯗꯤꯀꯣ ꯈꯔꯗꯤ ꯆꯦꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝꯁꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩ ꯑꯣꯖꯥ ꯁꯝꯖꯥꯏꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯂꯒꯥꯎ ꯈꯥꯎꯕ ꯑꯗꯨꯒ ꯍꯥꯎꯁꯤ ꯂꯥꯎꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯒꯤ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯅꯤꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯡꯗꯒꯤ ꯍꯧꯅ ꯃꯁꯤ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯗꯤ ꯑꯌꯥꯝꯕꯅ ꯐꯖꯅ ꯃꯁꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯅꯤꯁꯤꯒ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯍꯦꯟꯅ ꯅꯛꯁꯟꯅꯔꯛꯄꯁꯤ ꯀꯃꯥꯏꯅ ꯑꯣꯖꯥꯅ ꯌꯦꯡꯕꯤ ꯃꯁꯤ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯙꯔꯃꯁꯤ ꯄꯤꯕꯤꯈ꯭ꯔꯦ ꯌꯥꯝ ꯆꯨꯝꯃꯤ ꯖꯦꯟꯇꯜ ꯑꯩ ꯊꯝꯖꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛꯁꯤ ꯆꯤꯅꯥꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯔꯖꯦꯁ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯄꯣꯄꯨꯂꯦꯁꯟꯁꯤ ꯏꯟꯗꯤꯌꯥꯅꯤꯀꯣ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯌꯪ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯈꯪꯅꯩ ꯌꯪ ꯏꯟꯗꯤꯌꯥ ꯍꯥꯏꯕꯗꯤ ꯖꯨꯠꯅ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯜꯂꯦ ꯖꯨꯠꯅ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯕꯅ ꯌꯪ ꯏꯟꯗꯤꯌా ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯗꯤꯌꯥꯁꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯍꯧꯗꯧꯕꯁꯦ ꯑꯩꯈꯣꯏ ꯖꯨꯠꯅꯤꯀꯣ ꯖꯨꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛꯅ ꯂꯥꯟꯗꯥꯔꯛꯇꯅ ꯃꯌꯥꯝ ꯂꯨꯄꯥ ꯀꯣꯇꯤꯒꯤ ꯗ꯭ꯔꯛ ꯐꯥꯔꯤꯕ ꯑꯗꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯥꯏ ꯕꯤꯍꯦꯚꯤꯌꯔ ꯃꯣꯔꯦꯜ ꯀꯦꯔꯦꯛꯇꯔ ꯀꯜꯆꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯦꯁꯅꯦꯂꯤꯖꯝ ꯃꯥꯡꯁꯤꯜꯂꯛꯄ ꯊꯛꯁꯤ ꯈꯥꯁꯤ ꯃꯥꯡꯁꯤꯜꯂꯛꯄ ꯑꯗꯒꯤ ꯋꯥꯗꯅ ꯌꯥꯝ ꯂꯥꯏꯅ ꯁꯦꯟ ꯇꯥꯟꯕ ꯄꯥꯔꯛꯄ ꯑꯃꯒꯤ ꯂꯩꯅꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯏ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯅꯕꯒꯤꯗ ꯌꯥꯝꯅꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯃꯥꯒꯤ ꯏꯟꯚꯦꯁ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣই ꯖꯦꯟꯇꯜꯅ ꯇꯥꯛꯄꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯍꯥꯏꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯁꯤ ꯁꯦꯀꯨꯂꯔꯤꯖꯝ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯙꯔꯃꯒꯤ ꯑꯗꯨꯅ ꯍꯥꯏꯖꯔꯣ ꯑꯗꯨꯁꯨ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯕꯤꯒꯦꯁꯁꯤꯁꯨ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯦꯕ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯌꯦꯡꯀꯥꯟꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯌꯥꯝꯅ ꯑꯗꯨꯒ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤꯗ important ꯑꯣꯏꯕꯁꯦ ꯌꯦꯡꯉꯨꯔꯒꯗꯤ ꯍꯧꯖꯤꯛ ꯗꯤꯋꯥꯂꯤ ꯆꯠꯈ꯭ꯔꯕꯗꯤ ꯁꯨꯝ ꯄꯥꯊꯔꯛꯑꯦ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡ ꯃꯆꯤꯟ ꯃꯅꯦ ꯀꯧꯔꯕ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯋꯥꯔꯤ ꯂꯩꯈ꯭ꯔꯕ ꯋꯥꯗꯣ ꯑꯗꯨꯝꯕꯅꯦꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯒꯤ ꯃꯣꯏꯅ ꯊꯥ ꯑꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎ ꯈꯥꯎꯕ ꯃꯌꯥꯝ ꯇꯧꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯠꯇꯕ ꯑꯃꯅꯤ ꯃꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯀꯝꯃꯨꯅꯤꯇꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯃꯔꯨ ꯄꯥꯟꯕ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯂꯩꯕ ꯃꯛꯁꯣꯛ ꯐꯝꯃꯦꯟ ꯅꯥꯏꯔꯀꯥꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯕꯗ ꯍꯦ ꯍꯥꯏꯕꯗ ꯇꯨꯡꯗꯕꯤ ꯇꯧꯅꯕꯤ ꯑꯃꯅꯤ ꯂꯩꯀꯥꯏ ꯑꯍꯜ ꯑꯃꯅ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯌꯦꯡꯍꯩꯗꯦ ꯑꯗꯨ ꯆꯥꯒꯅꯨ ꯑꯗꯨ ꯁꯣꯛꯀꯅꯨ ꯇꯧꯍꯣꯏꯗꯦ ꯍꯥꯏꯕ ꯑꯃꯗ ꯌꯥꯝꯅ ꯐꯖꯅ ꯆꯠꯂꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯅꯦꯕ ꯉꯁꯤꯗꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯁꯤ ꯃꯥꯡꯁꯤꯜꯂꯛꯈ꯭ꯔꯦꯕ ꯃꯁꯤ ꯑꯗ ꯊꯣꯡꯒꯥꯟꯗ ꯇꯝꯅꯔꯛꯑꯦ ꯑꯩꯈꯣꯏ ꯂꯒꯥꯎ ꯈꯥꯎꯖꯤꯜꯂꯛꯀꯅꯤ ꯑꯃ ꯇꯧꯔꯛꯀꯅꯤ ꯂꯒꯥꯎ ꯍꯥꯏꯕꯁꯤ ꯈꯪꯕꯤꯗꯨꯉꯥꯏ ꯅꯣ ꯒꯦꯟ ꯅꯣ ꯂꯣꯁꯅꯦ ꯑꯗꯒꯤ ꯖꯨꯋꯥꯔ ꯍꯥꯏꯕ ꯏꯊꯛꯅꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯇ ꯍꯥꯏꯔ ꯑꯩꯈꯣꯏꯒꯤ ꯗꯣꯔꯄꯇꯤꯁꯤ ꯆꯣꯕꯣꯔ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯏꯅꯤꯅꯤ ꯀꯌꯥꯝ ꯁꯥꯊꯤꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠ ꯍꯥꯏꯕ ꯏꯄꯤꯛ ꯑꯣꯏꯕ ꯃꯤꯒꯤ ꯑꯗꯨꯁꯨ ꯊꯥꯗꯣꯛꯏꯕꯅꯤ ꯁꯤꯁꯦ ꯑꯗꯨ ꯃꯁꯤ ꯀꯌꯥꯝ ꯊꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯣꯖꯥ ꯍꯥꯏꯕꯤꯔꯤꯗꯣ ꯈꯨꯟꯕꯨ ꯇꯨꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯟ ꯀꯥꯎꯅꯕ ꯍꯧꯖꯤꯛ ꯖꯦꯜꯁꯤ ꯑꯁ ꯂꯨꯍꯣꯡꯕꯒꯤ ꯎꯞꯄ ꯊꯝꯕ ꯀꯥꯟꯗ ꯑꯗꯨꯅ ꯃꯈꯣꯡ ꯐꯦꯡꯉ ꯂꯩꯔꯤ ꯑꯗꯨꯒ ꯇꯥꯟꯅꯕ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯚꯥꯔꯠꯀꯤ ꯑꯇꯩ ꯏꯁꯇꯦꯠꯇꯗꯤ ꯕꯤꯍꯥꯔꯁꯨ ꯍꯔꯤꯌꯥꯅꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡꯁꯦ ꯑꯁ ꯑꯆꯧꯕ ꯀꯩꯅꯣꯅꯦ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯃꯦꯡ ꯋꯥꯏꯅꯗꯣ ꯏꯔꯣꯏ ꯋꯥꯏꯅꯗꯣꯏꯅꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯨꯠꯁꯤꯜꯂꯒ ꯌꯦꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ ꯄꯕ꯭ꯂꯤꯛ ꯑꯩꯈꯣꯏꯒꯤ ꯒꯦꯝꯕ꯭ꯂꯤꯡ ꯑꯦꯛ ꯑꯩꯈꯣꯏ 187ꯁꯦ ꯚꯥꯔꯠꯀꯤ ꯀꯩꯅꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯕꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ
ꯃꯁꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯇꯦꯠꯇ ꯀꯔꯤꯗ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯒꯦꯝꯕ꯭ꯂꯤꯡ ꯇꯧꯕ ꯌꯦꯟ ꯀꯧꯅꯕ ꯈꯨꯅꯨ ꯇꯨꯅꯕ ꯃꯌꯥꯝ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯌꯥꯗꯕꯁꯤꯗ ꯃꯥꯒꯤꯁꯤꯗ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯕꯁꯤꯕꯨꯗꯤ ꯌꯥꯝꯅꯕꯨꯗꯤ ꯃꯥꯒꯤ ꯑꯦꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯛꯁꯟ ꯑꯩꯈꯣꯏꯒꯤ 3 and 4ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯟ ꯌꯥꯎꯗꯅ ꯐꯥꯕ ꯌꯥꯕ ꯐꯥꯔꯒ ꯃꯥꯒꯤ ꯂꯨꯄꯥ 700ꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟ ꯇꯧꯔꯕ ꯑꯗꯒꯤ ꯊꯥ 3 ꯂꯩꯕ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯌꯥꯡꯅ ꯂꯧꯅꯕꯅꯤꯅ ꯃꯁꯤꯅ ꯀꯔꯤꯃꯇ ꯃꯣꯏ ꯃꯁꯤ ꯈꯟꯗꯕ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯃꯊꯪ ꯔꯥꯎꯟꯗ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯄꯣꯂꯨꯁꯟ ꯂꯤꯀꯔ ꯑꯦꯛ ꯀꯥꯏꯅ ꯏꯟꯚꯦꯟ ꯇꯧꯊꯣꯛꯏꯗꯅ ꯃꯄꯥꯟ ꯀꯜꯍꯜꯂꯤꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯒꯤ ꯍꯟꯗꯛ ꯄꯥꯔꯂꯥꯃꯦꯟꯇꯒ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯄꯥꯟ ꯀꯜꯍꯜꯂꯤꯗꯅ ꯑꯉꯥꯡ ꯆꯍꯤ ꯁꯨꯗꯕ ꯑꯉꯥꯡꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯖꯦꯜꯗ ꯊꯝꯕ ꯕꯦꯜ ꯐꯥꯗꯕꯒꯤ ꯇꯧꯕ ꯀꯩꯗꯧꯔꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯦꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯒꯦꯝꯕ꯭ꯂꯤꯡ ꯑꯦꯛꯁꯦ ꯃꯁꯤ ꯑꯦꯃꯦꯟ ꯇꯧꯊꯣꯛꯑꯒ ꯑꯩꯗꯤ ꯑꯃ ꯃꯄꯥꯟ ꯀꯟꯕ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯉꯥꯡ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ 1970 ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯄ 73 ꯀꯩꯅꯣꯀꯣ ꯑꯗꯨꯋꯥꯏ ꯃꯇꯝꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤ ꯒꯨꯟꯗꯥ ꯂꯩꯔꯝꯃꯤ ꯑꯗ ꯂꯩꯀꯣ ꯑꯦꯟꯇꯤ ꯒꯨꯟꯗꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎ ꯈꯥꯎꯕꯒꯨꯝꯕ ꯑꯗꯒꯤ ꯄꯤꯛ ꯄꯣꯀꯦꯠ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯞꯖꯥ ꯇꯧꯕꯒꯁꯦ ꯃꯁꯤ ꯑꯦꯟꯇꯤ ꯒꯨꯟꯗꯥ ꯍꯥꯏꯅ ꯀꯤꯅꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯅ ꯂꯒꯥꯎꯁꯤ ꯖꯨꯋꯥꯔꯗ ꯃꯌꯨꯝ ꯃꯀꯩ ꯃꯨꯠꯇꯅ ꯃꯍꯧꯁꯥꯗꯤ ꯖꯨꯋꯥꯔ ꯊꯥꯗꯣꯛꯅꯗꯅ ꯂꯣꯏ ꯃꯌꯨꯝ ꯃꯀꯩ ꯃꯨꯠꯇꯅ ꯁꯤ ꯗ꯭ꯔꯣꯄꯇꯤ ꯊꯥꯗꯣꯛꯏꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯧ ꯊꯥꯗꯣꯛꯏ ꯍꯤꯡꯈꯣꯜ ꯊꯥꯗꯣꯛꯏ ꯂꯣꯏ ꯖꯨꯋꯥꯔꯗ ꯃꯨꯠꯂꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯁꯤꯗ ꯃꯣꯔꯦꯗ ꯀꯔꯤꯗ ꯐꯤꯔꯣꯜ ꯂꯩꯆꯣꯔ ꯊꯥꯔꯀꯥꯟꯗ ꯗꯤꯋꯥꯂꯤ ꯈꯥꯎ ꯊꯥꯔꯛꯇꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯗꯅ ꯂꯥꯟ ꯊꯣꯛꯅꯕ ꯌꯥꯎꯔꯤꯌꯦꯕ ꯁꯤ ꯌꯥꯝ ꯇꯥꯊꯤꯅ ꯃꯁꯤ ꯐꯠꯇꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣꯒꯦ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯅꯦꯕ ꯂꯣꯀꯦꯜ ꯀ꯭ꯂꯕꯇꯨꯅ ꯐꯔꯒꯗꯤ ꯂꯩꯀꯥꯏꯗꯣ ꯂꯝꯕꯤ ꯐꯠꯇꯕ ꯂꯩꯔꯣꯏ ꯏꯁꯤꯡ ꯇꯥꯒꯅꯤ ꯃꯩ ꯉꯥꯟꯒꯅꯤ ꯃꯣꯗꯦꯔꯦꯁꯟ ꯀ꯭ꯂꯥꯁ ꯇꯧꯗꯅ ꯑꯣꯖꯥ ꯊꯅꯕꯤꯒꯨꯝꯕꯁꯤ ꯀꯥꯎꯟꯁꯤꯜꯒ ꯀꯧꯕꯤꯗꯅ ꯇꯧꯗꯣꯏꯅꯦꯕ ꯁꯨꯝꯕꯁꯤ ꯀꯧꯕ ꯀꯥꯟꯗ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗ ꯂꯩꯀꯥꯏ ꯀ꯭ꯂꯕꯅ ꯂꯩꯔꯀꯥꯟꯗ ꯀ꯭ꯂꯕꯇꯨꯒꯤ ꯃꯃꯥꯡꯗ ꯖꯨꯋꯥꯔ ꯁꯥꯟꯅꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎ ꯈꯥꯎꯒꯅꯤ ꯂꯒꯥꯎ ꯈꯥꯎꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯧ ꯅꯍꯥꯁꯤꯡꯅ ꯀꯤꯔꯒ ꯈꯣꯠꯂꯒ ꯇꯧꯔꯒ ꯄꯨꯡ 1 ꯐꯥꯎ ꯂꯒꯥꯎ ꯃꯐꯝꯗꯨꯗ ꯊꯥꯕ ꯂꯩꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯊꯛꯈꯥ ꯈꯪꯗ꯭ꯔꯕ ꯂꯩꯀꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯁꯟ ꯂꯥꯛꯇ꯭ꯔꯕ ꯁꯒꯣꯜ ꯈꯨꯆꯤ ꯄꯥꯏꯗ꯭ꯔꯕ ꯆꯠꯅꯤꯡꯕꯗ ꯆꯠꯄ ꯌꯥꯕꯒꯤ ꯂꯥꯛꯄ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯣꯟ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯕꯗꯣ ꯖꯨꯋꯥꯔ ꯑꯁꯤ ꯏꯊꯛꯅꯤ ꯖꯨꯋꯥꯔ ꯀꯥꯔꯒ ꯂꯣꯏ ꯃꯥꯡꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯖꯨꯋꯥꯔꯁꯤꯕꯨ ꯈꯨꯗꯣꯡ ꯈꯨꯗꯤꯡ ꯁꯨꯝ ꯇꯧ ꯇꯥꯔꯦ ꯀꯩꯗꯧꯗꯒꯦ ꯖꯦꯟꯇꯜ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ ꯑꯩꯗꯤ ꯏꯍꯥꯟ ꯑꯃꯗ ꯗ꯭ꯔꯃꯥ ꯂꯤꯂꯥꯗ ꯈꯔ ꯂꯥꯛꯆꯕ ꯃꯤꯅꯤꯀꯣ ꯑꯩ ꯏꯍꯥꯟ ꯑꯗꯨ ꯍꯧꯖꯔꯛꯄꯅꯤꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯀꯁꯥꯝꯒꯤ ꯖꯕꯤꯕꯣꯟ ꯏꯟꯗꯤꯕꯣꯟ ꯕꯥꯀꯣꯖꯤ ꯁ꯭ꯋꯥꯒ ꯑꯗꯩꯗ ꯂꯤꯂꯥꯁꯤ ꯆꯠꯄ ꯃꯇꯝ ꯂꯤꯂꯥꯁꯤ ꯆꯠꯄꯗꯣ ꯂꯤꯂꯥ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯁꯥꯔꯗꯗꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯂꯤꯂꯥ ꯀꯧꯕ ꯀꯥꯡꯕꯨꯁꯦ ꯁꯤꯅ ꯀꯧꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯗꯤꯋꯥꯂꯤ ꯈꯥꯎꯗꯕꯗꯤ ꯂꯤꯂꯥ ꯀꯧꯕꯅꯤ ꯂꯤꯂꯥ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯃꯃꯥꯡꯒꯤ ꯋꯥꯠꯂꯤꯁꯤꯒꯤ ꯂꯤꯂꯥꯁꯤ ꯄꯔꯦꯡ ꯁꯥꯟꯅꯔ ꯂꯒꯥꯎꯁꯤ ꯃꯐꯝ ꯆꯥꯝꯃꯨꯛ ꯈꯥꯎꯗꯣꯏꯅꯤ ꯑꯗ ꯄꯩꯁꯥ ꯀꯧꯗꯣꯏꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯏꯄꯣꯝꯗ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯥꯎꯁꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯂꯩ ꯍꯔꯥꯎꯖꯔꯤꯅꯤꯗꯣ ꯏꯄꯣꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯑꯩꯈꯣꯏ ꯑꯥꯏꯟ ꯂꯩꯇ꯭ꯔꯕ ꯑꯃ ꯂꯣ ꯏꯁꯄꯣꯔꯠꯁ ꯑꯦꯖꯦꯟꯁꯤ ꯂꯩꯇ꯭ꯔꯕ ꯎꯔꯦ ꯂꯩꯌꯦꯀꯣ ꯑꯗꯨꯅꯗꯤ ꯑꯩꯅ ꯍꯟꯖꯔꯛꯄꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯖꯨꯠ ꯍꯥꯏꯁꯦ ꯖꯨꯠ ꯍꯥꯏꯕꯁꯤ ꯐꯠꯇ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯐꯔꯣꯏꯗꯣꯔꯤꯕꯅꯤ ꯁ꯭ꯋꯥꯏꯁꯤ ꯃꯣꯏꯅ ꯌꯨꯝꯕꯤ ꯎꯍꯧꯗ꯭ꯔꯕꯅꯤ ꯃꯣꯏ ꯁꯨꯝ ꯆꯥꯗꯤ ꯃꯥꯡꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯖꯨꯠꯇ ꯃꯥꯡꯅꯕ ꯑꯣꯏꯔꯕ ꯃꯥꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯃꯨꯠꯅꯕ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨꯅ ꯖꯨꯋꯥꯔꯒꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯂꯩꯀꯥꯏ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯅ ꯃꯥꯅ ꯀꯣꯜꯂꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗꯒꯅ ꯄꯥꯕ꯭ꯂꯤꯁꯤꯇꯤ ꯆꯠꯇꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯂꯥꯎꯊꯣꯛꯇ ꯇꯧꯕꯤꯒꯅꯨ ꯑꯃ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯐꯕꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯗꯣ ꯑꯣꯖꯥ ꯗꯔꯕꯤ ꯀꯧꯕ ꯌꯥꯏ ꯑꯩ ꯉꯍꯥꯟ ꯍꯥꯏꯔꯤꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯣꯖꯥ ꯗꯔꯕꯤ ꯅꯠꯇ꯭ꯔꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯑꯩ ꯉꯍꯥꯟꯁꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣꯗ ꯇꯣꯝ ꯇꯤꯚꯤꯗꯁꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯨꯃꯤꯟꯅꯒꯨꯝꯁꯤ ꯆꯦꯛꯀꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯃ ꯌꯨꯁꯜꯂꯕ ꯏꯁꯤꯡ ꯌꯨꯔꯕ ꯂꯨꯄꯝꯗꯥꯏ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯩ ꯀꯣꯟꯊꯣꯡ ꯌꯧꯗꯦ ꯑꯩ ꯌꯧꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯍꯤꯡꯕꯕꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯃꯛꯇ꯭ꯔꯦ ꯁ꯭ꯋꯥꯏꯗꯤ ꯈꯟꯕ ꯋꯥꯗꯕ ꯈꯜꯂꯨꯕ ꯃꯇꯝꯗꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯔꯥꯎꯟꯁꯦ ꯑꯩ ꯁꯣꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄꯤꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯀꯣꯏꯕꯁꯦ ꯅꯣꯏꯅ ꯀꯥꯏꯊꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯦ ꯑꯣꯖꯥꯅ ꯊꯝꯕꯤꯕꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯑꯣꯖꯥ ꯍꯦꯃꯟꯇꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕ ꯌꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯒꯥꯎ ꯈꯥꯎꯕ ꯃꯔꯨꯑꯣꯏꯅ ꯍꯥꯎꯁꯤꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯊꯝꯈ꯭ꯔꯒ ꯂꯒꯥꯎ ꯈꯥꯎꯕꯁꯦ ꯃꯁꯤ ꯃꯥꯁ ꯏꯟꯚꯣꯜꯃꯦꯟꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯊꯤꯡꯕ ꯃꯤꯅ ꯑꯗꯨꯝ ꯊꯥꯕ ꯑꯃꯨꯛ ꯌꯥꯎꯁꯟꯕ ꯀ꯭ꯂꯕꯀꯤ ꯊꯣꯡꯒꯥꯟꯗ ꯀ꯭ꯂꯕꯀꯤ ꯍꯦꯛ ꯁꯪꯗꯨꯒꯤ ꯅꯥꯀꯟꯗ ꯂꯝꯄꯥꯛꯇ ꯊꯣꯡꯒꯥꯟꯗ ꯗꯨꯀꯥꯟ ꯑꯆꯧꯕ ꯃꯐꯝꯒꯤ ꯃꯃꯥꯡꯁꯤꯡꯗ ꯑꯌꯥꯝꯕ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯀꯩ ꯋꯥꯐꯝ ꯊꯝꯃꯤꯅꯣ ꯋꯥꯐꯝꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯈꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯈꯤꯇꯪ ꯀꯩꯗꯧꯖꯒꯦ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯒꯦꯝꯕ꯭ꯂꯤꯡꯁꯦ ꯒꯦꯝꯕ꯭ꯂꯤꯡꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯒ ꯁꯥꯟꯅꯕ ꯌꯥꯕ ꯈꯔ ꯂꯩ
ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤꯁꯦ ꯂꯣꯇꯔꯤꯗꯤ ꯂꯣꯇꯔꯤꯁꯦ ꯑꯗꯨꯝ ꯌꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒ ꯁꯒꯣꯜꯒꯤ ꯂꯝꯖꯦꯟꯁꯦ ꯍꯣꯔꯁ ꯔꯦꯁꯤꯡꯁꯤꯃ ꯁꯤꯃ ꯌꯥꯏ ꯑꯗꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯅꯦ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯁꯦ ꯌꯥꯝ ꯑꯔꯤꯕ ꯍꯥꯏꯕꯗꯤ 1867ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯇꯣꯈꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯂꯨꯄꯥ 100ꯒꯥꯏꯁꯤ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯕꯅꯦꯕ ꯀꯩꯁꯨ ꯃꯌꯥꯝꯅ ꯊꯑꯣꯏꯅꯕꯤꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯁꯦꯟꯇꯔꯒꯤ ꯑꯦꯛꯇ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯛꯁꯦ ꯁ꯭ꯇꯦꯠꯀꯤ ꯃꯥꯒꯤ ꯑꯣꯏꯖꯕ ꯑꯦꯛꯅ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯃꯁꯤ ꯂꯣꯏ ꯍꯥꯞꯆꯤꯜꯂꯦ ꯒꯋꯥ ꯍꯥꯏꯕ ꯁ꯭ꯇꯦꯠꯁꯤꯗ ꯇꯧꯔꯤꯁꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯅꯤ ꯁ꯭ꯇꯦꯠꯁꯤ ꯃꯥꯒꯤ ꯇꯨꯔꯤꯖꯝꯒꯤ ꯑꯗꯒꯤ ꯃꯌꯥꯝꯁꯤꯒꯤ ꯁꯦꯟꯁꯤ ꯌꯥꯝ ꯀꯥꯏ ꯑꯗꯨꯅ ꯃꯣꯏ ꯑꯥꯗ ꯁꯥꯟꯅꯕ ꯖꯨꯋꯥꯔ ꯃꯈꯜ ꯑꯃ ꯂꯩ ꯀꯦꯁꯤꯅꯣꯁꯤꯅ ꯃꯁꯤꯒꯤꯁꯦ ꯂꯤꯒꯦꯂꯥꯏꯁ ꯇꯧꯊꯣꯛꯑꯦ ꯃꯣꯏꯅ ꯑꯗꯣ ꯆꯍꯤ ꯑꯃꯗ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 200ꯒꯨꯝꯕ ꯃꯣꯏꯅ ꯔꯦꯚꯤꯅ꯭ꯌꯨ ꯐꯪꯉꯝꯃꯤ ꯑꯗꯒꯤ ꯁꯤꯛꯀꯤꯝꯁꯨ ꯐꯪꯉꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯗꯤꯃꯥꯟꯁ ꯑꯦꯟ ꯗ꯭ꯌꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯁꯤꯒꯤꯁꯤ ꯂꯤꯒꯦꯂꯥꯏꯁ ꯇꯧꯊꯣꯛꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯃꯐꯝꯁꯨ ꯂꯩꯇꯦ ꯑꯦꯛꯁꯇꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯦꯛ ꯑꯃ ꯁꯦꯝꯃꯒ ꯈꯔ ꯍꯦꯟꯅ ꯀꯟꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯌꯥꯕ ꯄꯣꯠꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯅꯕ ꯃꯑꯣꯡꯗꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯖꯨꯋꯥꯔ ꯑꯃꯁꯤ ꯖꯨꯋꯥꯔ ꯃꯈꯜ ꯖꯨꯋꯥꯔ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯦꯜ ꯊꯥꯅꯔꯒ ꯁꯥꯟꯅꯕ ꯖꯨꯋꯥꯔ ꯖꯨꯋꯥꯔꯁꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯂꯤꯒꯦ ꯀꯔꯝꯕ ꯁꯥꯟꯅꯔꯤꯒꯦꯁꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯌꯥꯏ ꯍꯥꯟꯅꯗꯤ ꯃꯌꯥꯝꯅ ꯑꯣꯖꯥ ꯙꯅꯕꯤꯔꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯇꯥꯃꯣ ꯀꯩꯅꯣꯅꯁꯨ ꯇꯥꯃꯣꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯉꯥꯏ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯈꯨꯅꯨ ꯇꯨꯅꯕꯒꯨꯝꯕ ꯑꯗꯩ ꯌꯦꯟ ꯀꯥꯎꯅꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯗ ꯑꯗꯨꯝ ꯁꯦꯟ ꯊꯥꯅꯔꯝꯃꯤ ꯑꯗꯒꯤꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯐꯥꯎꯗ ꯑꯗꯨꯝ ꯈꯔ ꯊꯥꯅꯔꯝꯃꯤ ꯌꯥꯏ ꯁꯤꯃ ꯀꯣ ꯑꯗꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯊꯥꯅꯕꯅꯤ ꯕꯣꯠꯁꯨ ꯁꯦꯟ ꯊꯥꯅꯕ ꯑꯃ ꯇꯧꯏ ꯕꯣꯠ ꯃꯁꯤꯡ ꯍꯦꯟꯕꯁꯤꯃ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕꯗꯒꯤꯕꯀꯣ ꯏꯂꯦꯛꯁꯟꯒꯤꯁꯤꯃ ꯁꯦꯟ ꯊꯥꯅꯕꯁꯤꯃ ꯑꯗꯨꯝ ꯇꯣꯛꯇ꯭ꯔꯕꯅꯤ ꯁꯤꯃ ꯂꯩ ꯑꯗꯩ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯎꯁꯤꯁꯤꯃ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯙꯅꯕꯤꯁ ꯊꯝꯕꯤꯔꯤꯗꯨꯅꯤ ꯍꯥꯎꯁꯤꯁꯤ ꯀꯩꯅꯣ ꯊꯥꯏꯅ ꯃꯇꯝꯗ ꯁꯥꯟꯅꯔꯝꯕ ꯍꯥꯎꯁꯤꯗꯨꯗꯤ ꯀ꯭ꯂꯕ ꯑꯃꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏ ꯑꯃꯒꯤ ꯀꯩ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗꯨꯗ ꯁꯦꯜ ꯂꯩꯇꯕꯗ ꯐꯟ ꯗ꯭ꯔꯥꯏꯕꯅꯤꯅ ꯂꯩꯀꯥꯏꯗꯨꯗ ꯌꯣꯟꯖꯕ ꯇꯤꯀꯦꯠꯅꯤ ꯑꯗꯨꯒ ꯁꯥꯟꯅꯖꯕꯅꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯃꯖꯨ ꯑꯣꯏꯗ꯭ꯔꯕ ꯂꯩꯀꯥꯏꯗ ꯁꯥꯟꯅꯕꯁꯨ ꯈꯔ ꯑꯃꯅ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯀꯥꯡꯕꯨꯁꯦ ꯑꯃꯈꯛꯇ ꯅꯠꯇꯕ ꯀꯥꯡꯕꯨ 4-5 ꯂꯩ ꯁꯤ ꯂꯂꯣꯟꯕ ꯊꯤꯀꯥꯗꯧ ꯇꯧꯕ ꯂꯂꯣꯟꯕ ꯀ꯭ꯂꯕꯁꯤꯗ ꯆꯠꯂꯒ ꯀ꯭ꯂꯕꯁꯤꯒꯤ ꯃꯃꯤꯡ ꯋꯥꯏꯗꯣꯏꯕ ꯑꯗꯨꯒ ꯀꯩꯅꯣꯝ ꯁꯦꯝꯅꯤ ꯍꯥꯏꯔꯒ ꯃꯗꯨ ꯇꯧꯔꯒ ꯃꯣꯏꯅ ꯊꯤꯀꯥꯒꯤ ꯃꯑꯣꯡꯗ ꯂꯣꯇꯔꯤꯁꯦ ꯁꯤꯟꯗꯣꯏꯅꯤ ꯂꯩꯀꯥꯏꯗ ꯇꯧꯔꯣꯏ ꯃꯤ 2-3 ꯄꯨꯟꯁꯤꯜꯂꯒ ꯇꯧꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯀꯥꯏ ꯇꯧꯅꯤ ꯃꯣꯏꯗ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝ ꯀꯔꯝꯕ ꯀꯋꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡ ꯁ꯭ꯋꯥꯏꯒꯨꯝꯕ ꯍꯥꯏꯕꯗꯤ ꯀꯋꯥ ꯍꯥꯏꯕꯗꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯍꯦꯛ ꯃꯃꯥꯡꯒꯨꯝꯕ ꯁꯨꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗꯤ ꯃꯣꯏꯗ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝꯁꯦ ꯃꯁꯤꯗ ꯍꯦꯛ ꯇꯧꯏ ꯌꯥꯝ ꯆꯥꯎ ꯇꯧꯏ ꯀꯥꯔ ꯇꯧꯕ ꯌꯥꯎꯏ ꯑꯇꯩ ꯀꯥꯔ 2-3ꯒ ꯇꯧꯕ ꯌꯥꯎꯏ ꯍꯥꯎꯁ ꯕꯣꯠꯁꯤꯗ ꯑꯗꯩ ꯒꯥꯔꯤ ꯃꯆꯥ ꯃꯌꯥꯝꯒ ꯊꯝꯕ ꯌꯥꯎꯏ ꯑꯗꯣ ꯑꯉꯛꯄ ꯑꯃꯅꯤꯀꯣ ꯇꯧꯅꯔꯤꯁꯤꯡꯁꯦ ꯂꯤꯂꯥꯁꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯎꯁꯤꯁꯤꯗ ꯇꯧꯔꯤꯁꯤ ꯃꯣꯏꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯃ ꯂꯩ ꯍꯥꯏꯕ ꯁꯥꯟꯅꯕ ꯃꯤꯁꯨꯅꯤꯀꯣ ꯌꯥꯎꯕ ꯃꯤꯁꯨꯅꯤꯀꯣ ꯃꯣꯏ ꯃꯤ 700ꯁꯦ ꯑꯃꯨꯛꯇꯗ ꯃꯤ 700ꯁꯦ ꯃꯣꯏꯅ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒ ꯍꯥꯎꯁꯤ ꯁꯥꯟꯅꯐꯝꯁꯦ ꯃꯣꯏꯅ ꯄꯤꯕ ꯉꯝꯃꯦꯕ ꯁꯤꯗ ꯍꯥꯎꯁꯤ ꯇꯧꯅꯤ ꯍꯥꯏꯁꯦ ꯃꯣꯏ ꯊꯥꯖꯟꯒꯅꯦꯕ ꯑꯗꯨꯒ ꯃꯤ 700-900ꯁꯦ ꯑꯗꯨꯝ ꯂꯥꯛꯑꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯝ ꯍꯥꯎꯁꯤꯁꯤ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯇꯧꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕ ꯃꯌꯨꯝꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯒꯦ ꯌꯦꯡꯕꯤꯔꯣ ꯇꯤꯀꯦꯠꯇꯤ ꯂꯨꯄꯥ 3,000-4,000ꯗꯒꯤꯅ 5,000 ꯐꯥꯎ ꯄꯤꯅꯩ ꯇꯧꯔꯤꯁꯦ ꯑꯃꯗꯅꯤꯀꯣ ꯑꯗꯨꯒꯤꯗꯨ ꯍꯥꯎꯁꯤꯁꯤ ꯌꯥꯎꯕ ꯂꯥꯛꯀꯥꯟꯁꯤꯗ ꯃꯥ ꯇꯤꯀꯦꯠ ꯑꯝꯇꯗꯤ ꯀꯛꯑꯔꯣꯏꯕ ꯁꯦꯠ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯇꯤꯀꯦꯠ 3-4 ꯀꯛꯑꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯨꯡ ꯃꯨꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯍꯥꯎꯁꯤꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯗꯨꯉꯥꯏ ꯍꯥꯎꯁꯤ ꯁꯥꯟꯅꯕꯗ ꯃꯥꯒꯤ ꯏꯃꯨꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯝꯇ ꯇꯥꯔꯣꯏ ꯑꯝꯇ ꯂꯩꯔꯣꯏ ꯑꯗꯣ ꯗꯤꯋꯥꯂꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯗꯤꯋꯥꯂꯤ ꯍꯥꯏꯁꯦ ꯂꯒꯥꯎ ꯍꯥꯏꯔꯤꯁꯦ ꯂꯒꯥꯎꯁꯤ ꯗꯥꯏꯁꯅ ꯁꯥꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯁꯤ 3ꯅ ꯁꯥꯟꯅꯕꯅꯤ ꯁꯥꯟꯅꯔꯤꯕ 3ꯁꯤ ꯃꯤ ꯑꯃꯒ 53ꯀꯅꯦꯕ ꯐꯨꯅꯗꯣꯏꯁꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯌꯥꯕ ꯃꯈꯨꯟꯁꯦ 53ꯅꯦꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯦ 53 ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯦ 53ꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯊꯥꯗꯣꯏꯗꯤ ꯑꯃꯈꯛꯇꯅꯦꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯧꯅꯤ ꯑꯗꯨꯗꯤ ꯈꯥꯎꯔꯤꯕ ꯀꯥꯡꯕꯨꯗ ꯑꯗꯨꯝ ꯂꯧꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠ ꯑꯃꯗ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯍꯥꯎꯁꯤꯁꯤꯗ ꯃꯣꯏꯅ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯊꯥꯈ꯭ꯔꯅꯤ ꯑꯗꯨꯒ ꯄꯨꯜꯂ ꯇꯧꯔꯅꯤ ꯑꯗꯒꯤꯗꯤ ꯐꯥꯗꯅꯕꯅ ꯀꯩꯅꯣ ꯇꯧꯅꯈ꯭ꯔꯅꯤ ꯁꯤꯅꯤ ꯑꯗꯨꯒ ꯗꯤꯋꯥꯂꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯍꯥꯏꯕ ꯉꯁꯥꯏꯒꯤꯗ ꯑꯩꯈꯣꯏꯅ ꯂꯒꯥꯎ ꯈꯥꯎꯕ ꯍꯥꯏꯕꯁꯤꯒꯤ ꯂꯒꯥꯎꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕ ꯂꯒꯥꯎꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯇꯧꯕꯗꯤ ꯆꯥꯛꯀꯧꯕꯗꯒꯤꯗꯤ ꯍꯦꯜꯂꯒꯗꯤ ꯀꯌꯥ ꯀꯟꯅꯗꯤ ꯇꯧꯅꯗꯦꯀꯣ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯍꯟꯊꯈ꯭ꯔꯅꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯇꯥꯛꯄꯤꯈꯤꯗꯨꯅꯤꯀோ ꯂꯒꯥꯎ ꯀꯅꯥꯅ ꯐꯥꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯦ ꯄꯨꯂꯤꯁꯀ ꯄꯥꯕ꯭ꯂꯤꯛꯀꯒꯤ ꯔꯤꯂꯦꯁꯟꯁꯤ ꯌꯥꯝ ꯐꯔꯦꯅ ꯍꯥꯏꯔꯣ ꯔꯤꯂꯦꯁꯟ ꯐꯕꯗꯒꯤ ꯄꯨꯂꯤꯁꯇꯤ ꯍꯧꯖꯤꯛ ꯂꯒꯥꯎ ꯈꯥꯎꯗ꯭ꯔꯦ ꯁꯦꯟ ꯈꯥꯏꯕ ꯑꯣꯏꯅ ꯆꯠꯂꯦ ꯍꯧꯖꯤꯛ ꯐꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯐꯥꯕ ꯎꯗꯦ ꯍꯧꯖꯤꯛ ꯁꯦꯟ ꯈꯥꯏꯕꯗꯤ ꯆꯠꯂꯤ ꯑꯊꯦꯡꯕꯗ ꯆꯠꯂꯤ
ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡꯁꯤ ꯇꯧꯔꯒ ꯀꯣꯏ ꯂꯥꯛꯑꯒ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯝꯇ ꯀꯤꯗꯦ ꯃꯌꯥꯝꯁꯨ ꯃꯣꯏ ꯍꯦꯛ ꯂꯥꯛꯀꯥꯟꯗꯀꯣ 500 ꯁꯠ ꯍꯪꯉꯛꯀꯅꯤ 1,000 ꯁꯠ ꯍꯪꯉꯛꯀꯅꯤ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯅ ꯁꯨꯝ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯄꯪꯄꯤꯗ ꯄꯤꯔꯒ ꯄꯪꯂꯧꯗ ꯂꯧꯅꯕꯒꯤ ꯐꯤꯕꯝꯗ ꯇꯧꯅꯔꯦꯕ ꯁꯦ ꯑꯗꯨ ꯂꯩꯕ ꯌꯣꯟꯅꯕꯒꯤ ꯐꯤꯕꯝꯗ ꯇꯧꯅꯔꯦꯕ ꯂꯒꯥꯎ ꯈꯥꯎꯕ ꯊꯤꯡꯗꯦ ꯄꯨꯂꯤꯁꯅ ꯁꯦꯟ ꯈꯥꯏꯕ ꯆꯠꯂꯤ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯌꯥꯃꯤꯟꯅꯕ ꯇꯥꯕ ꯂꯒꯥꯎ ꯈꯥꯎꯐꯝ ꯁ꯭ꯄꯣꯠ ꯃꯐꯝ ꯑꯣꯏꯅ ꯊꯤꯕ ꯑꯣꯏꯅ ꯃꯥꯅꯤ ꯃꯥꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯈꯥꯎꯕꯁꯤ ꯄꯨꯂꯤꯁꯅꯁꯨ ꯊꯤꯡꯗ꯭ꯔꯦ ꯄꯨꯂꯤꯁꯁꯤ ꯃꯥꯏ ꯃꯊꯧꯅꯤꯀꯣ ꯌꯥꯝ ꯇꯉꯥꯏ ꯐꯗꯖꯥꯠꯅꯤ ꯃꯅꯤ ꯀꯩꯅꯣꯗ ꯄꯨꯂꯤꯁꯀꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯔꯤꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈ꯭ꯋꯥꯏ ꯆꯥꯎꯕꯁꯦ ꯒꯦꯝꯕ꯭ꯂꯤꯡꯁꯤꯗ ꯑꯦꯁꯄꯤꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯑꯦꯁꯄꯤꯁꯤꯅ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯕ ꯉꯝꯃꯦ ꯃꯤ ꯑꯃ ꯑꯇꯩ ꯑꯃꯇꯅ ꯉꯝꯗꯦ ꯄꯨꯂꯤꯁꯇ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯒꯤ ꯃꯇꯧꯗꯧꯅ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯃꯦ ꯃꯤꯁꯤ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯕ ꯉꯝꯃꯦꯕ ꯑꯇꯩꯗꯤ ꯉꯝꯗꯦ ꯑꯗꯣ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤ ꯄꯥꯏꯕꯅꯔꯥ ꯃꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯌꯥꯝ ꯁꯣꯛꯊꯔꯦ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕꯁꯤ ꯂꯒꯥꯎꯁꯤ ꯂꯩꯀꯥꯏ ꯑꯃꯗ ꯁꯥꯟꯅꯔꯤꯕꯁꯤ ꯊꯥꯔꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯀ꯭ꯂꯕꯀꯤ ꯃꯤ ꯀ꯭ꯂꯕꯀꯤ ꯁꯨꯃꯥꯡꯗꯗꯤ ꯁꯥꯟꯅꯗꯕ ꯌꯥꯏꯀꯣ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯃꯤ ꯁꯥꯟꯅꯁꯜꯂꯝꯒꯅꯦꯕ ꯑꯗꯒꯤꯗꯤ ꯏꯃꯥ ꯁꯛꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯃꯥꯒꯤ ꯁꯛꯂꯣꯟꯅꯤꯀꯣ ꯃꯣꯏ ꯂꯧꯔꯤꯁꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯌꯥꯎꯔ ꯊꯥꯖꯤꯟꯗꯣꯏꯅꯤ ꯃꯣꯏꯅ ꯑꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯊꯥꯔꯒꯗꯤ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯂꯤꯁꯅꯁꯨ ꯊꯤꯡꯗ꯭ꯔꯦ ꯂꯩꯀꯥꯏꯅꯁꯨ ꯊꯤꯡꯗ꯭ꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯊꯤꯡꯗ꯭ꯔꯦ ꯑꯝꯇ ꯀ꯭ꯂꯕꯁꯨ ꯊꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯥꯝ ꯊꯤꯡꯗ꯭ꯔꯦ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎꯗ ꯏꯔꯥꯛꯅꯔꯕ ꯈꯨꯟꯅꯥꯏ ꯅꯠꯇ꯭ꯔꯒꯅ ꯍꯥꯎꯁꯤꯗ ꯏꯔꯥꯛꯅꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯟꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗꯗꯤ ꯈꯔ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯈꯔ ꯂꯩꯔꯝꯃꯤꯀꯣ ꯑꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯊꯥꯕꯤ ꯀꯥꯏꯅ ꯈꯔ ꯇꯧꯔꯝꯃꯤ ꯃꯣꯏꯒꯤ ꯑꯊꯤꯡꯕ ꯈꯔ ꯂꯩꯕꯅꯤꯅ ꯀꯌꯥ ꯀꯟꯅ ꯐꯣꯡꯅꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯊꯦꯡꯅꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯁꯤꯅ ꯀꯔꯤ ꯀꯥꯏꯊꯔꯛꯀꯦ ꯍꯥꯏꯗꯨꯅꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎ ꯁꯥꯟꯅꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯦꯕ ꯃꯌꯥꯏ ꯀꯥꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯈꯛꯇꯅ ꯀꯩꯅꯣ ꯅꯠꯇꯦꯕ ꯁꯤꯁꯨ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅꯕꯨ ꯉꯁꯥꯏ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯔꯤꯗꯨꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯗꯣꯛꯏꯅꯤ ꯗꯦꯟ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯆꯥꯒꯗꯕ ꯍꯣꯔꯦꯟ ꯆꯥꯒꯗꯕ ꯆꯥꯛ ꯏꯟꯁꯥꯡ ꯂꯩꯅꯅꯕ ꯄꯣꯔꯛꯄ ꯀꯩꯅꯣꯗꯣ ꯄꯣꯠꯇꯣ ꯊꯥꯗꯣꯛꯀꯗꯣꯏꯅꯦꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯉꯁꯥꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯈꯨꯗꯣꯜ ꯂꯩꯅꯕꯒꯤꯗꯃꯛꯇ ꯄꯨꯕ ꯄꯩꯁꯥꯗꯣ ꯊꯥꯗꯣꯛꯀꯗꯣꯏꯅꯦꯕꯁꯦ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯗꯕ ꯌꯨꯝ ꯀꯥꯏꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯟꯗꯛꯀꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤ ꯂꯩꯅꯔꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯒꯥꯎꯁꯤ ꯁꯥꯟꯅꯕꯁꯤ ꯀꯗꯥꯏꯗ ꯃꯥꯡꯒꯦꯗꯣ ꯁꯤꯗ ꯌꯦꯡꯕꯤꯔꯛꯑꯣꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯀꯌా ꯊꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯃꯦꯟꯗꯒꯤꯅ ꯑꯇꯣꯟꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯥꯏꯔꯕ ꯃꯤꯁꯤꯡ ꯁꯨꯔꯒ ꯑꯗꯒꯤ ꯍꯣꯔꯥꯏ ꯈꯥꯏꯕ ꯆꯠꯂꯨꯔꯅꯤ ꯂꯪꯃꯩ ꯆꯠꯂꯨꯔꯀꯥꯟꯗ ꯆꯥꯛꯀꯧꯕ ꯍꯥꯏ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯑꯩ ꯏꯃꯥ ꯏꯆꯥ ꯃꯌꯥꯝ ꯎꯅꯗꯣꯏꯅꯤ ꯃꯆꯥ ꯃꯁꯨ ꯎꯅꯗꯣꯏꯅꯤꯅ ꯂꯣꯏ ꯂꯥꯛꯅꯔꯦ ꯂꯥꯛꯅꯕꯁꯤꯗꯅꯦꯕ ꯀꯥꯡꯕꯨ ꯑꯃꯅ ꯄꯦꯛꯅꯕ ꯍꯣꯠꯅꯔꯤꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯩꯗꯅ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤꯅோ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯇꯧꯔꯤꯁꯤꯒ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯗꯦꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤ ꯂꯥꯛꯀꯗꯣꯏꯅꯤꯅ ꯃꯣꯏ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯇꯪ ꯇꯝꯃꯤꯟꯅꯕ ꯎꯅꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯅꯩꯅꯦꯕꯁꯦ ꯂꯥꯛꯄꯁꯤꯗ ꯀꯥꯡꯕꯨ ꯑꯃꯅ ꯄꯦꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯜꯂꯛꯏꯕ ꯄꯣꯠ ꯖꯨꯋꯥꯔꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯃꯤꯡꯗ ꯖꯨꯋꯥꯔ ꯁꯥꯟꯅꯔꯤꯅꯦꯕ ꯂꯥꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯣꯔꯥꯏ ꯈꯥꯏꯔꯨꯔꯅꯤ ꯂꯪꯕꯩ ꯆꯠꯂꯨꯔꯅꯤ ꯁꯦꯟ ꯊꯥꯗꯣꯛꯑꯅꯤ ꯃꯥꯅ ꯉꯁꯤ ꯊꯥ 5-6 ꯃꯥꯅ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯗꯣꯏꯅꯦꯕ ꯁꯤ ꯌꯦꯡꯕꯤꯔꯣ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦꯕ ꯉꯁꯥꯏꯒꯤ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯂꯒꯥꯎ ꯈꯥꯎꯕ ꯃꯇꯝꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯜꯂꯦ ꯌꯨ ꯊꯛꯆꯜꯂꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯄꯣꯛꯈꯥꯏꯕꯤ ꯀꯥꯏ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ SP ꯇꯦꯕ꯭ꯂꯦꯠ ꯍꯥꯏꯕꯗꯨ SP ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯑꯃꯨꯛ WYꯅ ꯁꯤꯟꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ WYꯅ ꯁꯤꯟꯈ꯭ꯔꯦ ꯑꯃꯅ ꯌꯥꯔ ꯃꯥꯅꯦ ꯑꯃ ꯆꯥꯔ ꯑꯗꯨꯝ ꯌꯥ ꯃꯥꯅꯦ ꯅꯣꯡꯉꯥꯟꯕ ꯂꯦꯟꯕ ꯆꯣꯡꯕ ꯈꯣꯠꯄ ꯂꯥꯛ ꯉꯝ ꯃꯥꯅꯦ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯃꯅꯝꯁꯨ ꯅꯝꯗꯦ ꯃꯃꯥꯅꯁꯨ ꯈꯪꯗꯦ ꯃꯄꯥꯅꯁꯨ ꯈꯪꯗꯦ ꯎꯏꯔꯨꯝꯐꯧ ꯇꯧꯕꯤꯗꯦ ꯁꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯑꯣꯏꯔꯤꯅꯦꯕ ꯁꯤ ꯆꯥꯁꯤꯜꯂꯅꯤ ꯌꯨ ꯊꯛꯆꯜꯂꯅꯤ ꯑꯗꯒꯤꯗꯤ ꯈꯟꯅꯔꯅꯤ ꯆꯩꯅꯔꯅꯤ ꯂꯩꯀꯥꯏꯗꯨ ꯏꯔꯥꯡ ꯂꯥꯡꯉꯅꯤ ꯑꯗꯨ ꯃꯤ ꯁꯤ ꯃꯤꯅꯥ ꯌꯥꯎꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯌꯦꯡꯉꯣ ꯑꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯐꯥꯎꯗ ꯂꯒꯥꯎꯁꯤꯗ ꯃꯨꯟꯗꯥ ꯂꯥꯎꯁꯤꯗ ꯂꯩꯀꯥꯏꯁꯤ ꯂꯩ ꯉꯝꯗꯦ ꯑꯉꯥꯡ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤ ꯌꯦꯡꯕꯤꯔꯣ ꯑꯗꯒꯤꯗꯤ ꯑꯗꯨꯗ ꯈꯥꯎꯔꯤ ꯃꯌꯥꯝꯗꯨꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯪꯕ ꯇꯞꯄ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯗꯟꯗ ꯊꯣꯔꯛꯇꯦ ꯃꯑꯣꯡ ꯆꯨꯝꯗꯕ ꯉꯥꯛꯇ ꯊꯣꯔꯛꯑꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯂꯩꯀꯥꯏꯅ ꯉꯥꯡ ꯉꯝꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅꯦ ꯍꯥꯏꯔꯒꯁꯨ ꯐꯨꯕꯤꯔꯛꯀꯗꯥꯏꯅ ꯀꯤꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯎꯕꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯧꯉꯝꯗꯦ ꯂꯥꯏꯔꯤꯛ ꯄꯥꯉꯝꯗꯦ ꯁꯤꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯆꯩꯊꯦꯡꯁꯤꯃ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯂꯩꯀꯥꯏ ꯑꯃꯁꯦ ꯍꯧꯖꯤꯛꯁꯤ ꯅꯨꯡꯉꯥꯏꯍꯟꯗꯦꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯁꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯂꯣꯟꯗ ꯑꯩꯈꯣꯏ ꯃꯁꯛ ꯀꯥꯏꯊꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯑꯣꯏꯒꯗꯕꯅꯦ ꯊꯧꯗꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯗꯣꯏꯅꯤꯀꯣ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯀ꯭ꯂꯕꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯒꯥꯎꯗ ꯌꯥꯎꯁꯟꯈꯤꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯍꯟꯅ ꯌꯦꯡꯉꯛꯇꯕꯁꯦ ꯑꯩꯈꯣꯏꯗ ꯑꯃꯥꯡꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯇꯤ ꯇꯣꯛꯈ꯭ꯔꯁꯅꯣꯕ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯕꯤꯗ꯭ꯔꯁꯨ ꯌꯥꯏꯑꯕ
तौसु अखोई खुनाई मस काइथर पसिदि गवर्नमेंट तौदे हारगा अखोई तुम तोपदि यादेबो अखोई के क्लब ऑर्गेनाइजेशन की मेंबर्स होगन पिरो सिनी मेकअप थोपियो सिनी मागी क्लब की सुमांगदि सानबदि यादे मोइना अखोई से सानबि नोय अदुगा अदुदि खितंग लेथोगदि याय तो पंफमदि मसामसु सानबा याउदे क्लब की सुमांग सानबा यादे हाय अदुगी हेत लेथोगदि याय हारगदि अदुदा लेरिबा खेनबसे करिनो सिनी अदु यादे तौबिगनो मैना पाबि मासिंग कैदोगे मैरा संग इलेक्शन मतमदा थोरागा फमगा कैंडिडेट लागा सेनिबगी मोंग मतौ मा हे तोनरमबदो तोपियु सिगुंबदा मसा मसु सिंगि मांगबा तारे हेबगी सही थांगतपियु सिनि मोइन पाइरो मैनमदो थांगतपियु सिनि फाइजि अदु हाय हायनिंगेबो अदु नतना मोइसु नुमदांगना मैरा पाइबा अयुंग दिनना दिवाली थारगादि कमाइ तौनी सिगुंबसे आई तौहनजनिंगदे अदुना इमा इवेंट सिंग अदु क्लब की इसिल नाउ सिंगसे आई हौबिरो हौरो ना आई अंत हाइजरमि इसा इसा के रेस्पॉन्सिबिलिटी ने खलगा थबक से पाखत पा होरजे सिनी सरकार के नत्रगना अतोपा खोगी लनाई लुप नि खंगदे अबनि खंगदे गाइबगी महुता युम युम दा लेकाई लेकाई दा खुल लेकाई दा इसा के थबक नि खलगा तौदे आदबनि खलगा मसी खुनाई असिगे काइथरक लिबा मसक मौंग से कन्नबा खोई होना दया दे हाबी वाफम ने जान थमिरु से यमजे मखा तारक खोगी खननेबगी क्वेश्चन से लाक्चद्रि आइदा तेनु प्रेम तंग नौजगे मियंग दब्रिम सिंग तेनु प्रेम तंग नौजगे मि कुफ्रा दंगाइ मिनसे US Pizza and Fried Chicken at Sangai Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangai Pro. Welcome to Times of Manipur. This is Haripriya Chongrang giving you news in Hana fanglamba kangla food ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla ब्रेक के मतुंग दा मयाम अमुकना टॉकिंग पॉइंट की थोरम दा तराम मोक्षरे ngasi thamjariba topic ase dice playing and youths of manipur haibani the masangi question say oja danabi dong laksege ja khoi gi lagaw khawba hausi lawba sigi thabak sida khoi gi naha singna ayam bana masi participate taw haib tare masida khoi gi kumai harau gi matam da ningol chako or diwali gi matam da kana gumba family kharage mama pa sing nadi chahi amagi manung da amutang bu lakbani isa sa tha ba kai sukai de harga masa se makut sama puthok pa ga ju kadum khara dum yaw da bana te haib tare masina maram oiraga khoi gi hawulai ba naha sing sida maroina khoi gi teenager sing sida kadai fobo masi effect to ba ya ba ge tung da karam ba phata for lak ba ya ge thambi masi kano gentle kano ne khoi gi habit ama form to hon gi base masi phata ba lai ada habit se form to gadra to roidra do question to kana to we abagi possibility am wange ba kamaina wange da sagi laiba kumai phi maya se da sum bi sanare ko lagaw boizira ade hausi di lai from khotpa ma sahib do akoi diuza la chari se pantu bi la chari se hausi to ge la chabe de haibu do lai haro chari se hausi to ge haibni ga haiba du maina ko sigi se khoida sum masida thaina de khoina ngawni da lagaw khawsi akoi thaba ya de khoi ngawni da class 9 10 ga taw pada thaning ba por dum phawai dena ka no ba por ade khangning ba do ado an de na angang sa thok ga salan de don de
ꯌꯥꯝ ꯐꯖꯅ ꯃꯣꯏ ꯁꯦꯅꯤꯌꯔ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯇꯧꯕꯅꯦ ꯍꯧꯖꯤꯛꯀꯤꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯒꯦꯝ ꯑꯃꯗꯧꯅ ꯑꯦꯁ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯐꯟ ꯒꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅꯀꯣ ꯁꯤ ꯍꯦꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯨꯗꯤꯡꯒꯤ ꯏꯟꯚꯣꯜꯚꯃꯦꯟ ꯂꯩꯔꯛꯄꯗꯧꯅ ꯇꯧꯕꯁꯦ ꯃꯁꯤꯅ ꯀꯩꯗꯧꯒꯦꯗ ꯑꯗꯨꯃꯥꯏꯅ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯨꯝꯕꯒꯤ ꯃꯥꯏ ꯒꯦꯝꯕ꯭ꯂꯤꯡꯁꯤꯗ ꯀꯜꯆꯔ ꯑꯃ ꯁꯨꯝ ꯁꯥꯒꯠꯂꯛꯄꯗꯧꯅ ꯇꯧꯋꯤꯗꯅ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯌꯥꯝ ꯌꯥꯝꯅ ꯖꯦꯅꯔꯦꯜꯂꯤ ꯑꯦꯛꯁꯦꯞꯇꯦड ꯑꯣꯏꯔꯒꯦꯗ ꯑꯩ ꯏꯆꯥꯗꯨ ꯗꯤꯋꯥꯂꯤ ꯀꯩꯅꯣ ꯂꯒꯥꯎ ꯈꯥꯎꯕꯗꯨ ꯄꯩꯁꯥ ꯊꯥꯔꯝꯃꯦ ꯍꯥꯏꯕꯗꯨ ꯃꯃꯥꯅ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯛꯎꯀꯣ ꯀꯥꯏ ꯆꯪꯉꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯑꯩ ꯆꯪꯉꯛꯑꯁꯨ ꯅꯪ ꯂꯒꯥꯎ ꯊꯥꯏꯗꯨ ꯀꯩꯒꯤꯅꯣ ꯑꯗꯥ ꯇꯧꯔꯤꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯍꯥꯏꯗꯤ ꯁꯤ ꯖꯦꯅꯔꯦꯜꯂꯤ ꯑꯦꯛꯁꯦꯞ ꯇꯧꯕꯗꯧꯅ ꯇꯧꯔꯛꯏꯁꯦ ꯁꯦ ꯀꯜꯆꯔ ꯑꯃꯗꯧꯅ ꯇꯧꯔꯛꯏꯁꯦ ꯃꯁꯤꯃꯛꯁꯤ ꯌꯥꯝ ꯍꯦꯟꯅ ꯐꯠꯇꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯁꯨꯝ ꯍꯩꯅꯕꯁꯤꯅ ꯃꯥꯒꯤ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯑꯩꯅ ꯁꯦꯟ ꯊꯥꯕꯗ ꯃꯥꯡꯕ ꯃꯥꯡꯉꯁꯨ ꯇꯣꯡꯕꯨ ꯇꯣꯡꯉꯁꯨ ꯀꯥꯏꯅ ꯑꯗꯨꯒꯤ ꯔꯤꯛꯁꯀꯁꯦ ꯈꯜꯂꯛꯇꯕꯁꯦ ꯁꯤꯁꯨ ꯃꯥꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯇ ꯁꯤꯁꯨ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯇꯩꯗꯁꯨ ꯊꯋꯥ ꯁꯥꯔꯛꯇꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯕꯤꯂꯤꯞꯁ ꯏꯃꯣꯁꯟꯗꯀꯣ ꯊꯑꯣꯏꯅ ꯀꯜꯆꯔ ꯑꯃꯗꯧꯅ ꯁꯨꯝ ꯆꯨꯁꯜꯍꯟꯕꯁꯦ ꯃꯁꯤ ꯄꯥꯛꯇꯛꯅꯅ ꯇꯧꯔꯛꯄ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯐꯦꯃꯤꯂꯤꯗ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯐꯦꯃꯤꯂꯤꯗꯒꯤ ꯃꯗꯨ ꯑꯦꯛꯁꯦꯞ ꯇꯧꯕꯗꯧꯅ ꯑꯗꯒꯤ ꯃꯥꯏ ꯖꯦꯅꯔꯦꯜꯂꯤ ꯑꯦꯛꯁꯦꯞ ꯇꯧꯕꯗꯧꯅ ꯇꯧꯔꯛꯄꯁꯤꯅ ꯀꯩꯗꯧꯔꯒꯦꯗ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯇꯧꯕꯗ ꯀꯩꯁꯨ ꯈꯜꯂꯛꯇꯕ ꯑꯃ ꯐꯥꯎꯔꯛꯄꯁꯦ ꯁꯣꯏꯗꯅ ꯐꯥꯎꯅꯤ ꯈꯜꯂꯦꯕ ꯑꯗꯨꯅꯅꯦꯕ ꯃꯁꯤꯒꯤ ꯁꯨꯝ ꯄꯥꯛꯊꯣꯔꯛꯄꯒꯤ ꯃꯔꯝꯁꯤꯁꯨꯀꯣ ꯑꯗ ꯑꯊꯤꯡꯕ ꯈꯔ ꯈꯔ ꯊꯝꯃꯝꯃꯗꯤ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯛꯀꯗꯧꯅꯦꯕ ꯑꯊꯤꯡꯕ ꯃꯌꯥꯝꯗꯨ ꯂꯩꯔꯗꯤ ꯃꯤꯅꯤꯃꯥꯏꯁ ꯁꯨꯝ ꯇꯧꯔꯗꯤ ꯃꯨꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯦꯛꯁꯦꯞꯇꯦꯠ ꯇꯧꯔꯒ ꯁꯨꯝ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯗꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯇꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯗ ꯎꯔꯤꯁꯤꯗꯤ ꯆꯥꯎꯊꯣꯔꯛꯑꯦꯗꯅ ꯄꯤꯛꯁꯟꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯆꯥꯎꯊꯣꯛꯏꯁꯤꯅ ꯇꯥꯛꯏꯁꯦ ꯆꯥꯎꯊꯣꯛꯄꯁꯤꯃꯛ ꯐꯠꯇ꯭ꯔꯕꯅꯦꯕ ꯑꯗ ꯀꯅꯥꯅꯣ ꯁꯤꯗ ꯏꯟꯚꯣꯜꯚꯃꯦꯟ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣ ꯃꯁꯤꯗ ꯊꯑꯣꯏꯅ ꯇꯧꯔꯤꯁꯦ 15 years to 25 ꯁꯤꯅꯦꯕ ꯃꯦꯛꯁꯤꯃꯝ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯑꯐꯕ ꯀꯜꯆꯔ ꯑꯃ ꯅꯠꯇꯦ ꯃꯣꯏꯗ ꯇꯝꯕꯤꯔꯤꯁꯦꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯉꯁꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯇꯣꯛꯑꯒ ꯖꯦꯟꯇꯜꯀꯣ ꯃꯁꯤ ꯏꯃꯨꯡꯗꯒꯤ ꯑꯩꯈꯣꯏꯗ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯁꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯅꯨꯄꯥ ꯃꯆꯥꯅ ꯊꯥꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯊꯥ ꯀꯔꯤ ꯀꯥꯏꯒꯦ ꯃꯣꯏꯁꯨ ꯔꯥꯏꯠꯅꯦ ꯃꯣꯏꯗꯗꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯗꯣꯝꯗ ꯌꯦꯡꯕ ꯅꯠꯇꯕꯗꯀꯣ ꯃꯥꯏ ꯗꯤꯒ꯭ꯔꯤꯗꯣ ꯌꯦꯡꯉꯛꯏꯗꯤ ꯗꯤꯒ꯭ꯔꯤꯗꯨꯅꯦꯕ ꯅꯨꯄꯥ ꯃꯆꯥꯗꯤ ꯈꯔ ꯐ꯭ꯔꯤ ꯊꯥꯈ꯭ꯔꯦ ꯐꯔꯦ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯤꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯨꯄꯤꯗꯁꯨ ꯃꯁꯥꯅꯁꯨ ꯈꯔ ꯈꯤꯇꯪ ꯍꯦꯁꯤꯇꯦꯁꯟ ꯑꯃ ꯁꯨꯝ ꯂꯩꯕ ꯑꯃ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯄꯣꯠ ꯑꯃ ꯂꯩꯗꯅ ꯅꯨꯄꯥ ꯃꯆꯥꯅ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯒꯁꯦ ꯂꯣꯏꯅꯃꯛꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯣꯄꯟ ꯑꯞꯅꯦꯕ ꯄꯨꯔꯥ ꯐ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯂꯥꯛꯏꯕꯁꯤ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯍꯦꯕꯤꯠ ꯑꯃ ꯑꯉꯥꯡ ꯏꯆ ꯑꯣꯐ ꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯣ ꯃꯁꯤ ꯐꯖꯅ ꯇꯧꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯥꯡꯖꯕꯗꯣ ꯑꯩ ꯑꯗꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯗꯨꯒ ꯑꯣꯖꯥ ꯁꯝꯖꯥꯏꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯁꯤ ꯀꯛꯄ ꯑꯗꯨꯒ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯁꯤꯗ ꯚꯦꯂꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯌꯥꯝꯕ ꯆꯠꯊꯔꯤꯕꯁꯤda ꯅꯍꯥꯁꯤꯡ ꯌꯥꯎꯕꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯦ ꯄꯨꯂꯞꯅ ꯑꯉꯥꯡ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯑꯃ ꯍꯪꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯃꯇꯝꯗ ꯅꯨꯡꯗꯥꯡꯁꯤꯗ ꯂꯩꯇ꯭ꯔꯒꯗꯤ ꯂꯒꯥꯎ ꯈꯥꯎꯐꯝ ꯅꯠꯇ꯭ꯔꯒ ꯍꯧꯁꯤ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯈꯪꯅꯔꯒꯗꯧꯅꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯌꯥꯅꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯊꯔꯛꯄ ꯌꯥꯅꯤ ꯈꯜꯂꯤ ꯖꯦꯟꯇꯜ ꯌꯥꯝ ꯐꯖꯩ ꯍꯪꯕꯤꯔꯤꯗꯣ ꯑꯣꯖꯥ ꯙꯔꯃꯤꯅ ꯐꯖꯅ ꯈꯪꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯃꯟꯇꯅꯁꯨ ꯐꯖꯅ ꯄꯤꯕꯤ ꯖꯦꯟꯇꯜ ꯀꯩꯅꯣꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇꯅꯦ ꯈꯟꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯥꯏ ꯑꯦꯝ ꯂꯤꯗꯔ ꯍꯥꯏꯅ ꯍꯥꯏꯁꯤꯔꯦ ꯀꯩꯅꯣ ꯃꯥꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯑꯥꯏ ꯑꯦꯝ ꯂꯤꯗꯔ ꯍꯥꯏꯁꯤꯔꯦ ꯀꯩꯅꯣ ꯑꯩ ꯈ꯭ꯋꯥꯏ ꯐꯕꯅꯤ ꯑꯩꯕꯁꯤꯡ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯂꯣꯏ ꯂꯩꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯍꯥꯏꯕꯁꯤꯅ ꯑꯩ ꯍꯥꯏꯖꯕꯗꯣ ꯑꯩ ꯍꯥꯏꯁꯤꯅ ꯃꯥꯡ ꯊꯥꯔꯒꯅ ꯋꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯃꯌꯥꯝꯒꯤ ꯂꯩꯍꯧꯗ꯭ꯔꯕꯅꯦꯕ ꯃꯁꯤꯗꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯈꯟꯕ ꯁꯤ ꯂꯩꯇ꯭ꯔꯕꯅꯦ ꯌꯥꯝꯅ ꯂꯨꯆꯤꯡꯕ ꯑꯣꯏꯒꯌꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯌꯨ ꯑꯗꯣ ꯑꯣꯖꯥ ꯙꯔꯃꯤꯅ ꯄꯟꯕꯤꯒꯗ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣꯒꯤ ꯖꯦꯟꯇꯜ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯄꯨꯔꯛ ꯁꯦꯝꯂꯛꯇꯣꯏꯅꯦꯕꯀꯣ ꯈꯨꯟꯅꯥꯏꯁꯤꯡꯒꯤꯅꯦꯕ ꯑꯐꯕ ꯃꯤ ꯊꯣꯛꯂꯛꯏꯕ ꯉꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯁꯥꯏꯟꯇꯤꯁ ꯈꯪꯗꯦ ꯂꯣꯏ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯏꯃꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯏ ꯃꯤꯁꯤ ꯁꯤꯅꯦꯕ ꯑꯣꯖꯥ ꯙꯔꯃꯤꯒꯤ ꯍꯥꯏꯕꯗꯣ ꯃꯤ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯦꯝꯃꯤ ꯏꯟꯖꯤꯅꯤꯌꯥꯔ ꯁꯦꯝꯃꯤ ꯀꯥꯏ ꯍꯥꯏꯕ ꯂꯩꯗꯅꯀꯣ ꯑꯗ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯍꯥꯟꯕ ꯍꯣꯝ ꯁ꯭ꯀꯨꯂꯤꯡ ꯃꯥꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯃꯥꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯊꯛꯁꯤ ꯈꯥꯁꯤ ꯁꯤ ꯇꯧꯕ ꯍꯥꯏꯕ ꯏꯃꯨꯡꯗꯒꯤ ꯄꯥꯗꯝ ꯂꯥꯛꯇꯅ ꯐꯖꯅ ꯂꯩꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤ ꯃꯍꯧꯁꯥꯅꯤ ꯑꯍꯜ ꯂꯃꯟ ꯍꯥꯏ ꯑꯩ ꯄꯣꯛ ꯏꯆꯥꯕꯨ ꯁꯣꯏꯕ꯭ꯔꯣ
angang in thar khangi hai bi yam de phone hai de mi ti ai sa ai de pu sa soi bra soi ba bra hai de me jik ti ji ba pam ba ni khwai de ma sa lu si da ba si kana no hangoi ji ne ba hangoi ji ba rung ko ga dum cha ki ba ga sa ko la ko na hangoi mu la ko ne ba adna hujik she akhoi si ma sa si puk tho ga ma sa si kan di sim dre ba pira blai khom semi ka ma cha ka do ye angang si chahi ahum de ne ye ma gi khang ji si ni sem ya ni hai ba angang ji angang ni thar khang ye adu si hun tu cha khre madra yam chana ai gi padam lak da i sa si ka do ba si to ba ko ba ka pa ba ka ma to ba oza ko just waksin do haim na trene man chahi mari da ngari ngi matam sida ma pa sina leikol se mai ko sabab puturu pane leikol se mai mami thar me leina ada angang si man uri baba kai no si ai min thar me si dia mangam kre ba pa sina he ki teram leine sembi ba pu le thar me ne ai ba adu ri ma ho re angang si ki ter o sembi ba le ma le pot se singi chinghong le chingdo le gani leine ko adu ba le bi ko imung manung si de gi lo bak si thok pu imung nung si de gi pa da ma gi sa gi sale ba sa so tumi kamai sari kamai kana ga tindari larik pari bra i gi mari ine kaudi ima kaudam ni si kaudam ni mi la ko da phambi lo si kaudam ni nang ai khawla ko mai ta ga dam ni china kichen ni ko hang dam ni si kawi iswara ba lei nang mi pur furam ya di tahui ba thau to da mana ba di si to du ya di la fa da ngang gi sim ga la ko tam du kamai to do ko gi ro ku ya ngang gi pok thu ga angang hangoi ro hun thuk pira ga ma pa sira riksam ta lo dre ba masidagi yam wai ta ba ma sida la e la ko ni hu angang jing jing biu hu ko himan tan hai du ni Diwali khawu dir bu agang maun ha adagi ko gi mera pai bi lider dona ko gi achinja buk se sidar bunda ga khawli kapi nung ba ai magi ga gi basar par kapo yaw re ai u da yuan to kai no na ai lo nang yu la ma le na ai mang yu le chalo chalo dang da hu ti ga na thu ti ga ta thu e ko adul ma se ko ai na society ri sma ni imung manung sing ji gi kai thar ko yam se ma se ong tang ko gi sen si ong tang isa se ai na kanu gi ya ko gi Napoleon gi na suma ha ko se bitip sa sen to ru ne hebdo nang na hum ti ba ngang do patana chem tar gi na ma ha yang scientist oi bi ai adu oi bi ai adu oi bi ai na adu Napoleon na kau kar ga wang ba chung dei tabni kakalo kan hai du apung mit adwai tong la ko gi ba lu sing ba sing gi pok ta ka gi to ko ka tap dai ba ko gi lu sing me ka ri haram mi ka mai to wi adagi ko da ko gi ka no ra to si ka mai to lo da ko tam di ba pa di ni ne di ba ko aduna ma si am sa tina noi ta bam lai adu ho si ai da hai ba ma na jwa ri da ko gi yam achou jwa sa na ba ka bu lai ri do si ki achou hotel me ji gi sakti pai ro to ge dang ba ka mu ka mo ko si ki ni pi ka mo rum ba yam rum jina pa crore kun tha ri bu tha do i dang da ku ji lai ri yu ji se adu mo gi da bok ta ko gi adu gi mo gi ju ka no lai na ba adi mo kwa lai na ba chen na ba ngang jing adi pa khang sa ba si nang gi ka ri da bu pm ka gari lai ba le da adu to mo yang ne re ba ji kan khang mo de mai ba ki nong ta da ba kang thu ko thu ta ba adi si gi drug ki problem adagi ko dikuche sector da soiteri ba health sector soiteri ba kani gi lambi thong road kani biti jeng bote sipai na lai ba sibung si phone udro ga sun lo na yam na pak ko kre wa da kam ni ri ya society kan ti kari no ba akoi society si ding mang ye bi khan bangam ti kari no ba bi gi me pan tang le ba ni everything akoi gi India government gi ni akoi Manipur si India government gi cho ba na lom ba ke ten ke ti market ai na hajab do ai na shele ba fisu India gi sisu India gi no India ngak te le ba kani no ai jum de thob yaw si bo adu Raj Kapoor gi ai hajab do magi seida mera chu to he Japan ai ai gi khum chuna Japan sabni tupi na Russia sabni adu sabni philippines de le Hindustan le adu thaboi de Hindustan ai adu ra kanu ra kanu ko jora ne ko la ga mo na kap ga na mo sei du film me ba adu ko gi philippines de le ko gi Manipur hai ba hai bo da le tre ko gi simply loi mak akoi gi mi gi pan tang ga hingi ba ai ko ne ba che mi gi hingi ko ne ba asu chana to ta bung ton na san bo hai bung jong chang tha de bi ge hai ni ri ne ba ko ji an ni de hingi ba ide ba ko na kani gi ko na ko gambling ne kai da masala jo ari masala cycle thau da fast are hai phai mung ha da fast are hai phai masala jo san ra kan ba Diwali khaw ma pa jeng ga ma pa to kari no ba ma to ai gi ai wan te go ai gi ai mung ri ya tre ai lai bi lo mi em gi asu mi ram lai hai kan hai lai kai ji mi ram ka we mi em gi pu ji asu mi ram lai ba lai kai da mi ram loi ta ne ba ora da ni kana no gentle kana no alu kana loi ta ne ba
ꯃꯤꯗꯔꯦ ꯑꯣꯖꯥꯗꯅ ꯄꯤꯗꯦ ꯇꯧꯅꯨꯀꯣ ꯃꯉꯣꯟꯗꯅꯦ ꯑꯔꯥꯃ ꯇꯧ ꯌꯥꯗꯕꯅꯤꯍꯦ ꯁꯤ ꯇꯧ ꯌꯥꯗꯕꯅꯤꯍꯦ ꯃꯥꯗꯤ ꯍꯨꯔꯥꯟꯕꯅꯤ ꯐꯨꯒꯥꯏꯔꯝꯃꯤ ꯁꯤ ꯇꯧꯔꯝꯅꯤ ꯂꯣꯏ ꯇꯥꯜꯂꯦꯕ ꯃꯤꯅ ꯐꯥꯒꯂ ꯐꯥ ꯌꯥꯗꯦ ꯃꯥ ꯑꯩꯈꯣꯏ ꯂꯩꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯔꯣꯗ ꯐꯖꯅ ꯇꯥꯍꯜꯂꯒ ꯃꯁꯥ ꯐꯖꯅ ꯇꯥꯍꯜꯂꯒ ꯇꯧꯕꯗꯤ ꯐꯒꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯔ ꯍꯥꯏꯖꯔꯤꯕ ꯅꯩꯅꯖꯔꯤꯁꯦ ꯈꯪꯉꯦ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯣꯁꯄꯣꯔꯇꯦꯝ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯎꯕ ꯂꯧꯕꯨ ꯁꯣꯏꯕ꯭ꯔꯣ ꯃꯤꯅ ꯐꯧ 9 ꯊꯣꯛꯑꯦ ꯑꯩꯅ ꯐꯧ 9 ꯊꯣꯛꯑꯦ ꯀꯔꯤꯒꯤꯅꯣꯕ ꯆꯞ ꯃꯥꯟꯅꯕ ꯂꯧꯒꯤ ꯏꯁꯤꯡ ꯆꯨꯔꯤꯅꯤ ꯑꯗꯨ ꯑꯩꯅ ꯅꯠꯇ꯭ꯔꯣꯕ ꯃꯑꯣꯡꯗꯨ ꯂꯩꯖꯅꯀꯣ ꯂꯧꯗꯨ ꯆꯥꯅꯕ ꯁꯣꯏꯜꯗꯨ ꯀꯔꯤ ꯆꯥꯅꯕ ꯀꯩꯅꯤ ꯆꯥꯏꯒꯗꯒꯦ ꯃꯤꯗꯤ ꯈꯪꯉꯦꯕ ꯀꯔꯤ ꯐꯧ ꯊꯥꯒꯗꯒꯦ ꯈꯪꯉꯦꯕ ꯑꯩꯗꯤ ꯄꯪꯒ ꯊꯥꯖꯤꯟ ꯌꯥꯕ꯭ꯔꯕ ꯏꯆꯥ ꯄꯣꯛꯄ ꯌꯥꯕ꯭ꯔꯕ ꯑꯗꯨꯅ ꯃꯁꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠꯇꯒꯤ ꯑꯐꯕ ꯄꯣꯠ ꯃꯌꯥꯝ ꯄꯨꯊꯣꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯖꯕ ꯖꯦꯄꯦꯟꯗ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯖꯦꯄꯦꯟ ꯑꯉꯥꯡꯁꯤꯡ ꯑꯣꯖꯥ ꯍꯥꯏꯗꯣ ꯁ꯭ꯀꯨꯜ ꯆꯠꯈꯤꯗꯅ ꯑꯗꯨ ꯌꯣꯜꯂꯤ ꯍꯜꯂꯛꯄꯗꯅ ꯑꯗꯨ ꯇꯧꯏ ꯀꯥꯏꯅ ꯇꯧꯏ ꯃꯌꯥꯝꯗꯣ ꯁꯪꯒꯣꯝ ꯄꯤꯔꯝꯃꯤ ꯍꯜꯂꯛꯄꯗꯅ ꯏꯚꯤꯅꯤꯡ ꯄꯦꯄꯔ ꯌꯣꯜꯂꯒ ꯂꯥꯛꯏ ꯀꯥꯏꯅꯒ ꯃꯥꯅ ꯈꯪꯉꯤ ꯀꯥꯏꯅ ꯂꯩꯅ ꯁꯤ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯋꯥꯀꯠꯆꯔ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯃ ꯊꯥꯕꯗ 5 ꯊꯣꯛꯑꯗꯤ ꯂꯨꯄꯥ 5 ꯊꯥꯕꯗ 5 ꯊꯣꯛꯑꯗꯤ ꯂꯨꯄꯥ 50 ꯐꯪꯉꯦ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯕ ꯁꯨꯝꯕꯔꯣꯝꯗ ꯂꯩꯔ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯌꯣꯛꯗꯒꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯑꯥꯏꯗꯤꯌꯦꯜ ꯋꯨꯃꯦꯟꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯊꯣꯏ ꯉꯝꯕꯤ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯌꯥꯡꯗꯒꯤ ꯂꯣꯏꯅ ꯂꯩꯔ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯑꯥꯏꯗꯤꯌꯦꯜ ꯋꯨꯃꯦꯟꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀ꯭ꯋꯥ ꯆꯔꯥ ꯆꯥꯔꯀꯥꯟꯗ ꯈꯩꯅꯤ ꯎꯝꯃꯀꯥꯟꯗ ꯇꯂꯞ ꯆꯥꯔꯀꯥꯟꯗ ꯃꯁꯥ ꯃꯒꯨ ꯁꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯈꯥꯎꯕ ꯌꯥꯎꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯄꯨꯜꯂꯒ ꯃꯤꯑꯣꯏꯕꯁꯦ ꯁꯦꯝꯕꯤꯕꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯍꯥꯏꯖꯅꯤꯡꯕꯁꯤꯅ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯂꯣ ꯏꯁꯄꯣꯔꯠꯁ ꯑꯦꯖꯦꯟꯁꯤ ꯑꯥꯏꯟ ꯃꯤꯑꯣꯏꯕꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯉꯥꯛꯏꯕ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯔꯀꯥꯟꯗ ꯇꯧꯕꯤꯗꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯂꯩꯔꯤ ꯑꯥꯏꯟ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯦ ꯒꯣꯔꯃꯦꯟ ꯂꯩꯔꯤ ꯑꯗꯨꯝꯗꯣ ꯈꯪꯍꯟꯕꯤꯌꯣꯕ ꯑꯗꯨ ꯅꯠꯇꯅ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯗꯤꯋꯥꯂꯤ ꯈꯥꯎꯕꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯈꯣꯝ ꯆꯠꯀꯦ ꯍꯥꯏꯔꯀꯥꯟꯗ ꯄꯨꯂꯤꯁꯇꯣ ꯅꯍꯥꯔꯣꯜꯁꯦ ꯎꯁꯤꯠꯇꯦꯕ ꯕꯦꯕꯥꯔ ꯇꯧꯗꯦꯕ ꯑꯃꯦꯔꯤꯀꯥꯟ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩꯁꯦ ꯄꯥꯏꯖꯦ ꯌꯦꯡꯉꯨꯅ ꯄꯨꯂꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤ ꯕꯦꯕꯥꯔ ꯇꯧꯋꯦꯕ ꯃꯤꯁꯨ ꯕꯦꯕꯥꯔ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯍꯦꯃꯟꯇ ꯄꯟꯕꯤꯔꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯕꯔꯒꯤ ꯍꯧꯔꯛꯄꯅꯤ ꯃꯥ ꯏꯗꯤꯇꯔꯅ ꯈꯪꯉꯤꯕꯅꯤ ꯏꯗꯤꯇꯔꯅ ꯏꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯈꯕꯔ ꯀꯟꯅ ꯏꯕ ꯃꯇꯝꯗ ꯄꯥꯕꯤꯗꯦ ꯈꯪꯕꯤꯗꯦ ꯍꯥꯏꯕꯗꯒꯤ ꯁꯥꯁꯜ ꯇꯧꯔꯒ ꯂꯩꯉꯥꯛ ꯄꯥꯏꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤꯗꯤ ꯃꯥ ꯑꯣꯏꯈꯤꯅꯤ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯄꯨꯂꯤꯁꯇ ꯇꯧꯕꯤꯌꯨ ꯇꯥꯕꯤꯔꯒꯗꯤ DGP ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ SP ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯥ ꯊꯥꯕꯁꯤꯡꯗꯣ ꯇ꯭ꯔꯦꯟ ꯃꯀꯣꯛꯅ ꯁꯣꯏꯔꯒꯗꯤ ꯁꯣꯏꯖꯅꯀꯣ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯗꯩ ꯄꯨꯂꯤꯁꯅ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯦꯟꯗꯔ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯀꯥꯟꯗ ꯁꯦꯟ ꯈꯥꯏꯕꯒꯨꯝꯕ ꯎꯍꯟꯕꯤꯒꯅꯨ ꯁꯤ ꯃꯁꯛ ꯌꯥꯝ ꯊꯤꯌꯦꯕ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯩꯕ ꯄꯣꯅ ꯄꯣꯂꯥꯏ ꯀꯥꯏꯅ ꯄꯣꯅ ꯀꯩꯅꯣ ꯂꯩꯗꯣ ꯑꯗꯨꯝ ꯏꯟꯐꯤꯕꯦꯁꯟꯗꯣ ꯈꯪꯕꯤꯌꯣꯕ ꯑꯣꯟ ꯑꯣꯕꯤꯗꯦꯟꯁ ꯀꯥꯏꯅꯒ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯈꯪꯕꯤꯔꯀꯥꯟda ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯤꯌꯨ ꯄꯨꯂꯤꯁꯇ ꯍꯨꯟꯕ ꯅꯠꯆꯗꯦꯀꯣ ꯑꯐꯕ ꯄꯨꯂꯤꯁ ꯌꯥꯝ ꯌꯥꯎꯔꯖꯥꯠꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯀꯥꯡꯕꯨ ꯈꯔꯅ ꯆꯦꯡ ꯑꯃꯅ ꯄꯨꯂꯞ ꯆꯦꯡ ꯆꯦꯟꯊꯕꯒꯤ ꯍꯥꯏꯕꯗꯣ ꯃꯑꯣꯡꯁꯦ ꯇꯧꯍꯟꯕꯤꯒꯅꯨ ꯑꯗꯩ ꯏꯃꯥ ꯁꯛꯂꯕꯤ ꯅꯨꯄꯤꯁꯤꯡ ꯀ꯭ꯂꯕꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯏꯃꯥꯒꯤ ꯃꯩꯔꯥꯗꯨꯅ ꯃꯅꯤꯄꯨꯔ ꯉꯥꯜꯍꯟꯕꯤꯌꯨ ꯃꯁꯥꯒꯤ ꯊꯃꯣꯏ ꯃꯌꯥꯝ ꯑꯃ ꯁꯦꯡꯗꯣꯛꯍꯟꯕꯤꯌꯨ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯑꯃꯨꯛꯇꯪ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯒꯦꯝꯕ꯭ꯂꯤꯡꯒꯨꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯊꯤꯡꯉꯀꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯃꯨꯛꯇꯪ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯩꯁꯨ ꯑꯗꯨꯒ ꯒꯦꯝꯕ꯭ꯂꯤꯡ ꯗꯥꯏꯁ ꯄ꯭ꯂꯦꯌꯤꯡ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯁꯣꯛꯍꯟꯈꯤꯕ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯈꯨꯟꯅꯥꯏꯁꯤꯗ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯑꯣꯖꯥ ꯙꯅꯕꯤꯔꯒ ꯑꯣꯖꯥ ꯁꯟꯖꯥꯏꯒꯅ ꯊꯝꯕꯤꯔꯦ ꯃꯊꯪꯁꯦ ꯑꯩ ꯑꯣꯖꯥ ꯍꯦꯃꯟꯇꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯅꯛꯁꯜꯂꯛꯑꯕꯅꯤ나 ꯃꯔꯨꯑꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯍꯧꯖꯤꯛ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯔꯛꯑꯅꯤ ꯃꯔꯨꯑꯣꯏꯅ ꯌꯨꯠꯇ ꯅꯍꯥꯁꯤꯡꯗ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯀꯨꯝꯍꯩ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯀꯨꯝꯍꯩꯁꯤꯗ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁꯤ ꯂꯒꯥꯎ ꯗꯦꯟ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯒꯦꯝꯕ꯭ꯂꯤꯡꯒꯤ ꯗꯥꯏꯁ ꯄ꯭ꯂꯦꯌꯤꯡꯒꯤ ꯄ꯭ꯂꯦ ꯃꯌꯥꯝꯁꯤꯅ ꯃꯁꯤꯗ ꯀꯨꯝꯍꯩꯁꯦ ꯀꯗꯣꯝꯗ ꯎꯍꯟꯈꯤꯕ ꯌꯥꯕꯒꯦ ꯂꯥꯟꯅ ꯆꯠꯍꯟꯈꯤꯕ ꯌꯥꯕ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯎꯍꯜꯂꯛꯄ ꯌꯥꯕ ꯀꯗꯥꯏ ꯐꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯁꯣꯛꯍꯜꯂꯛꯄ ꯌꯥꯕ ꯀꯩꯀꯩ ꯂꯩ ꯈꯔ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯖ꯭ꯋꯥꯔꯒ ꯐꯦꯁꯇꯤꯚꯦꯜꯒ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯃꯔꯝ ꯊꯨꯞꯄ ꯀꯥꯟꯗ ꯖ꯭ꯋꯥꯔꯁꯤ ꯇꯧꯕꯅꯤ ꯀꯥꯡꯕꯨ ꯑꯃꯅ ꯁꯦꯜ ꯈꯔ ꯐꯪꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯍꯜꯂꯤꯁꯦ ꯃꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯕꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯆꯪꯖꯐꯝ ꯑꯃꯗꯤ ꯄꯤꯔꯤꯕ ꯆꯍꯤ ꯑꯃꯒꯤ ꯗꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯂꯒꯥꯎ ꯑꯃ ꯁꯥꯟꯅꯔꯝ ꯀꯥꯟꯗ ꯂꯨꯄꯥ 50ꯗꯁꯨ ꯊꯥꯔꯝꯕ ꯆꯥꯝꯗꯁꯨ ꯊꯥꯔꯝꯕ ꯑꯗꯨꯒꯨꯝꯕꯗ ꯂꯩꯀꯥꯏ ꯑꯃꯃꯝ ꯊꯣꯔꯛꯑꯒꯗꯤ ꯃꯤ ꯌꯥꯝꯃꯤ ꯄꯣꯠꯅꯦꯕ ꯁꯤ ꯗꯥꯎ ꯌꯦꯡꯉꯤꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ ꯁꯨꯡꯈꯟ ꯈꯜꯂꯣꯏꯗꯕꯅꯤ
ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡꯁꯤꯡꯁꯦ ꯑꯩ ꯀꯔꯤꯝ ꯉꯝꯗꯕ ꯌꯥꯏ ꯑꯩ ꯆꯥꯛꯀꯧꯕ ꯃꯌꯥꯁꯤꯗ ꯑꯩ ꯂꯨꯄꯥ 100 ꯄꯥꯏꯕꯗꯣ ꯂꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯃꯤꯗꯨꯝꯗ ꯆꯦꯡ ꯀꯦꯖꯤ 3ꯇꯁꯨ ꯋꯥꯜꯂꯒ ꯆꯥꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯝꯃꯨ ꯃꯗꯨ ꯃꯤꯉꯣꯟꯗ ꯀꯠꯄꯒꯤ ꯍꯩꯅꯕꯤꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯗꯥꯎ ꯌꯦꯡꯉꯤꯗꯣ ꯗꯥꯎ ꯅꯠꯇꯦ ꯃꯥꯅ ꯌꯦꯡꯉꯤꯗꯣ ꯉꯁꯥꯏꯒꯤ ꯃꯨꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦ ꯃꯉꯣꯟꯗꯒꯤ ꯐꯪꯕ ꯌꯥꯕ ꯌꯦꯡꯉꯤꯅꯦ ꯂꯧꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯃꯥꯅ ꯃꯉꯣꯟꯗ ꯂꯥꯛꯏꯁꯦ ꯑꯩꯁꯨ ꯐꯪꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯉꯣꯟꯗ ꯂꯩꯌꯦꯕ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯖꯨꯋꯥꯔꯒꯤ ꯃꯌꯥꯏ ꯀꯥꯕ ꯍꯥꯏꯔꯤꯁꯦ ꯁꯤꯅꯦꯕ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯁꯤꯃ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁꯤ ꯂꯥꯎꯕ ꯍꯥꯏꯁꯤ ꯇꯦꯕꯜ ꯑꯃꯗ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯤ ꯑꯃꯅ ꯂꯥꯎꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯛ ꯑꯃ ꯄꯥꯟꯁꯤꯜꯂꯅꯤ ꯍꯧꯅ ꯂꯩꯀꯥꯏꯁꯤꯗ ꯃꯤꯅꯤꯗ꯭ꯔꯣ ꯍꯧꯗꯣꯔꯦ ꯂꯪꯊꯣꯛꯄꯤꯔꯛꯑꯣꯅ ꯃꯌꯥꯝꯁꯤ ꯂꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯗ ꯁꯤ ꯁ꯭ꯄꯤꯀꯔ ꯑꯃ ꯃꯆꯥ ꯑꯃ ꯇꯧꯔ ꯁꯥꯟꯅ ꯌꯥꯕꯗꯣ ꯇꯧ ꯄꯣꯠꯇꯦ ꯍꯣꯔꯣꯜꯁꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯇꯣꯏꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒ ꯂꯥꯎꯗꯣꯏꯅꯤ ꯁꯤ ꯂꯥꯎꯔꯒ ꯁꯤꯗ ꯃꯁꯤꯗꯒ ꯑꯩꯈꯣꯏꯒꯤ 4444 ꯄꯤꯌꯥꯔ ꯅꯝꯕꯔ ꯍꯥꯏꯅ ꯂꯥꯎꯗꯣꯏꯅꯦꯕ ꯁꯤꯅ ꯃꯤꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯁꯣꯜ ꯑꯅꯥ ꯂꯩ ꯉꯝꯕ ꯍꯣꯡꯗꯦ ꯁꯤ ꯄꯣꯠꯁꯤꯅꯦꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯦ ꯁꯤꯁꯇꯦꯝ ꯍꯥꯏꯀꯣ ꯑꯩꯈꯣꯏꯅ ꯄꯥꯕ꯭ꯂꯤꯛ ꯑꯦꯗ꯭ꯔꯦꯁ ꯁꯤꯁꯇꯦꯝꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯗꯒꯤ ꯃꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯦꯕ ꯑꯌꯥꯕꯁꯨ ꯂꯧꯗꯕ ꯑꯗꯨꯁꯨ ꯂꯣ ꯊꯨꯒꯥꯏꯔꯤꯅꯤꯀꯣ ꯑꯗꯒꯤꯗꯤ ꯄꯨꯂꯤꯁꯅꯁꯨ ꯃꯗꯨ ꯌꯥꯎꯕ꯭ꯔꯥ ꯁꯤ ꯌꯦꯡꯗꯕꯤ ꯑꯗꯨꯒ ꯂꯥꯛꯑꯒꯅ ꯁꯦꯜ ꯂꯧꯕ ꯌꯥꯅꯕꯒꯤ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯦꯛ ꯍꯪꯉꯝꯕꯒꯤ ꯄꯣꯠꯁꯦ ꯇꯧꯍꯟꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯒꯤ ꯈꯥꯎꯔꯤꯕ ꯂꯒꯥꯎꯁꯤꯡꯁꯤ ꯃꯥꯡꯖꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯡ ꯍꯦꯛ ꯍꯦꯟꯒꯠꯂꯤꯉꯩ ꯌꯥꯝꯃꯦ ꯃꯁꯤꯡ ꯌꯥꯝ ꯊꯣꯔꯛꯈꯩ ꯑꯩꯈꯣꯏꯗ ꯀꯥꯟꯅꯩ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯗꯨ ꯂꯩꯕꯥꯛ ꯁꯦꯝꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯂꯣ ꯉꯥꯛꯅꯕ ꯂꯩꯕ ꯅꯠꯇꯦ ꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦꯕ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥ ꯍꯥꯏꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯦ ꯊꯥꯏꯅꯒꯤ ꯄꯣꯛꯇꯧ ꯇꯧꯔꯝꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯩꯅ ꯏꯆꯥ 10 ꯄꯣꯛꯑꯒ ꯑꯃ ꯇꯧꯔꯒ ꯈꯔ ꯄꯤꯖꯔꯒ ꯃꯆꯤꯟꯖꯥꯛ ꯈꯔ ꯍꯨꯜꯂꯒ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯄꯨ ꯂꯦꯝꯅ ꯃꯥꯡꯕ ꯍꯧꯅꯗꯦꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯃꯥ ꯊꯣꯛꯄ ꯇꯧꯖꯅꯤꯅ ꯍꯥꯏꯔꯝꯕ ꯑꯗꯒꯤꯗꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯗ ꯐꯥꯒꯤ ꯖꯨꯋꯥꯏ ꯑꯣꯏꯅ ꯇꯧꯅꯩ ꯅꯨꯡꯉꯥꯏꯀꯣ ꯑꯁ ꯃꯣꯏꯗꯤ ꯌꯦꯟꯕꯤ ꯑꯃ ꯄꯤꯔꯒ ꯑꯗꯨꯝ ꯍꯧꯗꯣꯡꯅꯁꯨ ꯑꯣꯏꯅ ꯄꯤ ꯍꯥꯏꯒꯨꯝꯕ ꯑꯗꯨ ꯌꯥꯗꯦꯕ ꯍꯧꯖꯤꯛꯇꯤ 5 ꯄꯣꯛꯑꯁꯨ 5ꯗꯣ ꯆꯪ ꯊꯣꯟꯕ ꯇꯥꯏ ꯑꯃ ꯄꯣꯛꯑꯁꯨ ꯑꯃꯗꯣ ꯃꯥꯡꯕ ꯌꯥꯗꯦ 10 ꯄꯣꯛꯑꯁꯨ 10ꯗꯣ ꯃꯥꯡꯕ ꯌꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯏꯅꯦꯕ ꯂꯥꯛꯄꯁꯤꯗ ꯀꯔꯤꯝꯕ ꯊꯧꯗꯥꯡ ꯂꯩꯒꯦꯗ ꯔꯣ ꯃꯣꯗꯦꯜ ꯑꯣꯏꯕ ꯃꯃꯥꯒ ꯃꯄꯥꯒ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯔꯣ ꯃꯣꯗꯦꯜ ꯑꯣꯏꯕ ꯃꯃꯥ ꯃꯄꯥ ꯗꯔꯀꯥꯔ ꯑꯣꯏ ꯃꯊꯧ ꯇꯥꯏ ꯃꯄꯥꯗꯨꯅ ꯅꯣꯡꯉꯥꯝꯗꯥꯕ ꯌꯨ ꯊꯛꯀꯥꯟꯗ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯉꯁꯥꯏꯒꯤ ꯄꯤꯕ ꯅꯆꯥꯗꯨ ꯐꯝꯍꯜꯂꯣ ꯃꯃꯥꯡꯗꯨꯗ ꯑꯗꯨꯒ ꯃꯥꯏ ꯃꯃꯥꯡꯗꯨꯗ ꯂꯤꯛꯂꯤꯗꯨ ꯊꯝꯃꯒ ꯌꯨꯗꯨ ꯊꯛꯄꯤꯌꯣ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯃꯄꯥꯗꯨ ꯉꯝꯒꯗ꯭ꯔꯥ ꯃꯆꯥꯗꯨꯕꯨꯗꯤ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯐꯕ ꯂꯝꯕꯤꯗꯤ ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯑꯐꯕ ꯂꯝꯕꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯒꯤ ꯈꯨꯗꯝꯗꯨ ꯃꯥꯄꯤ ꯉꯝꯗꯦ ꯑꯗꯨꯅ ꯃꯆꯥꯗ ꯄꯥꯝꯃꯣꯏꯗꯕ ꯃꯆꯥꯅ ꯇꯧꯍꯟꯅꯤꯡꯗꯕ ꯄꯣꯠꯇꯣ ꯃꯄꯥꯁꯨ ꯇꯧꯗꯕ ꯇꯥꯏ ꯁꯤꯅꯤ ꯔꯣꯜ ꯃꯣꯗꯦꯜ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯊꯥꯏꯅꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯅ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯑꯃꯅ ꯁꯤꯗ ꯑꯌꯨꯛ ꯍꯧꯔꯛꯄꯗꯒꯤ ꯐꯦꯁꯟꯗ ꯑꯌꯥꯝꯕ ꯑꯍꯤꯡꯗꯒꯤ ꯆꯠꯄꯒꯤ ꯐꯦꯁꯟꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯊꯥꯗꯣꯏꯅꯤꯀꯣ ꯂꯣꯏ ꯄꯨꯁꯤꯜꯂꯦꯄꯗꯤ ꯅꯠꯇꯦ ꯂꯣꯏ ꯐꯔꯛꯄꯗꯤ ꯅꯠꯇꯦ ꯐꯦꯜ ꯑꯣꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪ ꯂꯩꯌꯦ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗꯅꯦ ꯄꯨꯡ ꯑꯃ ꯇꯧꯔꯁꯨ ꯑꯉꯥꯡꯁꯤꯒ ꯂꯣꯏꯅꯕꯤꯌꯨ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯋꯥꯔꯤ ꯁꯤꯡꯒꯨꯜ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕ ꯌꯥꯏ ꯃꯥꯂꯦꯝꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯂꯤꯕ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏ ꯈꯨꯟꯅꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯂꯝꯆꯠ ꯀꯥꯏꯊꯔꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯐꯒꯗꯒꯦ ꯒꯥꯏꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯤꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯍꯩꯅꯗꯕ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯨ ꯂꯣꯏꯅꯒꯗꯕꯅꯦ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅꯒꯗꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯕ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯒꯗꯕꯁꯤꯡꯗꯨꯅ ꯂꯒꯥꯎ ꯁꯥꯟꯅꯔꯀꯥꯟꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯍꯥꯎꯁꯤꯗ ꯌꯥꯎꯔꯛꯑꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯃꯆꯥ ꯐꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯗꯣꯏꯁꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯃꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯥꯡꯗꯒꯤ ꯍꯧꯅ ꯃꯨꯛꯄ ꯍꯧꯔꯛꯑꯕꯅꯦ ꯇꯧꯔꯛꯑꯕꯅꯦ ꯑꯩꯕꯨ ꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯗꯁꯨ ꯂꯒꯥꯎ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯦꯟꯇꯤ ꯒꯨꯟꯗꯥꯒꯤ ꯃꯇꯝꯗ ꯑꯦꯟꯇꯤ ꯒꯨꯟꯗꯥꯅꯒ ꯐꯥꯔꯒ ꯄꯨꯕꯗ ꯑꯩꯈꯣꯏ ꯃꯤꯠꯇ ꯑꯗꯨꯝ ꯎꯏꯌꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯍꯧꯋꯦꯕ ꯁꯥꯏꯀꯜꯗ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀ ꯃꯥꯟꯅꯗꯦꯕ ꯁꯥꯏꯀꯜ ꯇꯣꯡꯉ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯐꯥꯔꯤꯕ ꯃꯤꯁꯦ ꯃꯈꯨꯠꯁꯨ ꯄꯨꯟꯗꯦ ꯃꯅꯤꯡꯗ ꯐꯝꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯩꯈꯣꯏ ꯁꯥꯏꯀꯜꯒꯤ ꯁꯤꯗ ꯃꯅꯤꯡꯗ ꯐꯝꯍꯜꯂꯒ ꯀꯩꯝ ꯄꯨꯟꯗꯦ ꯑꯗꯨ ꯄꯨꯔ ꯆꯠꯇꯣꯏꯅꯦꯕ ꯀꯩꯝꯇ ꯃꯥ ꯆꯣꯡꯊꯕ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯄꯨꯔ ꯆꯠꯇꯣꯏꯅꯦꯕ ꯀꯩꯝ ꯍꯥꯏꯌꯦ ꯂꯣꯁꯦ ꯑꯗꯨꯕꯨ ꯂꯣ ꯀꯧꯋꯦꯕ ꯍꯧꯖꯤꯛꯅ ꯂꯣ ꯆꯠꯇꯕꯩ ꯋꯥꯅꯦꯕ ꯍꯧꯖꯤꯛꯇ ꯑꯣꯏꯔꯒꯗꯤ ꯂꯣꯏꯔꯅꯤ ꯐꯨꯕꯤꯗ ꯊꯣꯛꯀꯅꯤ ꯅꯪ ꯁꯤꯗ ꯃꯇꯝꯁꯤꯗ ꯂꯒꯥꯎ ꯑꯁꯤ ꯑꯩꯈꯣই ꯁꯤ ꯃꯇꯝꯗ ꯁꯥꯟꯅꯕꯅꯤ ꯃꯇꯧ ꯃꯇꯝꯅꯤ ꯁꯤꯅ ꯀꯔꯤ ꯀꯥꯏ ꯅꯉꯣꯟꯗ ꯐꯨꯕꯤꯗꯣꯏꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯂꯒꯥꯎ ꯈꯥꯎꯕꯗ ꯑꯩꯈꯣꯏ ꯐꯥꯕ ꯉꯝꯗ꯭ꯔꯤꯁꯦ ꯐꯥꯗ꯭ꯔꯒ ꯁꯦꯟ ꯈꯥꯏꯕꯔꯣꯝꯗ ꯆꯠꯂꯤꯁꯤꯁꯨ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯕꯖꯥꯠꯅꯤꯗ ꯉꯁꯥꯏꯒꯤ ꯁꯦꯜ ꯈꯥꯏꯕꯗꯨꯗꯤ ꯃꯣꯏ ꯁꯦꯟ ꯐꯪꯉꯤ ꯑꯗꯨꯅ ꯅꯥꯀꯜꯂꯝꯃꯅꯤꯀꯣ ꯃꯣꯏꯅ ꯐꯥꯔꯒ ꯑꯩꯈꯣꯏ ꯐꯥꯔꯨꯅꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯂꯨꯄꯥ ꯆꯥꯝꯃ ꯈꯛꯇꯅꯤ ꯃꯥꯅ ꯊꯤꯗꯣꯏ ꯀꯩꯅꯣꯁꯦ
ꯀꯣꯠꯇ ꯆꯠꯂꯀꯥꯟꯗ ꯃꯗꯨꯒꯤ ꯒꯥꯔꯤ ꯄꯨꯊꯣꯛꯀ ꯄꯨꯁꯤꯟꯒ ꯃꯗꯨꯒꯤꯗꯨꯅ ꯍꯦꯟꯅ ꯇꯜꯂꯦꯕ ꯃꯗꯨꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯃꯥꯅꯦ ꯂꯨꯄꯥ ꯆꯥꯃꯛꯇꯅꯦ ꯃꯥꯅ ꯄꯤꯗꯣꯏꯁꯦ ꯀꯩꯅꯣꯁꯦ ꯀꯩꯅꯣꯅ ꯂꯨꯄꯥ 100 ꯈꯥꯎꯕꯅ ꯂꯨꯄꯥ 100 ꯑꯗꯨꯒ ꯌꯦꯡꯕꯩ ꯐꯥꯕꯁꯤꯅ ꯂꯨꯄꯥ 100ꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯦꯟꯗꯣ ꯄꯤꯔꯒꯅ ꯊꯥ ꯑꯃ ꯖꯦꯜꯗ ꯂꯩꯕ ꯊꯥ 2 ꯖꯦꯜ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯂꯨꯄꯥ 100-100ꯗꯨꯗꯤ ꯀꯩꯗꯧꯒꯦ ꯑꯗꯨꯒ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯃꯗꯨꯒꯤꯗꯣ ꯇꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯈꯪꯗꯦ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯣꯏꯁꯨ ꯗꯤꯋꯥꯂꯤ ꯃꯌꯥꯁꯤꯗ ꯁꯦꯟ ꯈꯔ ꯆꯤꯟꯕ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯈꯣꯡꯒꯠꯄꯔꯣꯝꯗ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯀꯣꯟꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯁꯦ ꯌꯨꯠꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯐꯤꯕꯝ ꯐꯠꯇꯦ ꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯂꯝꯆꯠꯁꯨ ꯀꯥꯏꯊꯔꯦ ꯗꯦꯟ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯐꯠꯇꯦ ꯍꯤꯔꯝꯗꯅ ꯐꯠꯇꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯤꯅ ꯃꯁꯤ ꯆꯠꯅꯕꯤꯅꯤ ꯅꯥꯠꯀꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯗ ꯑꯗꯨꯝ ꯇꯧꯕꯅꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯍꯨꯟꯗꯣꯛꯈ꯭ꯔꯁꯦꯕ ꯃꯁꯤ ꯑꯄꯤꯜ ꯅꯠꯇꯦꯀꯣ ꯃꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯝꯅꯕ ꯍꯣꯠꯅꯁꯦꯕ ꯄꯨꯂꯤꯁꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯂꯩꯉꯥꯛꯁꯨ ꯌꯥꯎꯕꯤꯔꯣ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯍꯧꯒꯠꯄꯤꯔꯛꯑꯣ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯨ ꯈꯣꯜꯂꯥꯎ ꯑꯝꯇꯪ ꯂꯥꯎꯃꯤꯟꯅꯔꯀꯥꯟꯗ ꯁꯤ ꯇꯧꯍꯟꯒꯨꯝꯁꯦꯅ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯔꯥꯖꯥ ꯍꯧꯖꯤꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯀꯩꯅꯣꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯦ ꯃꯁꯤ ꯀꯔꯣꯝꯗ ꯄꯨꯈꯤꯕ ꯌꯥꯕꯒꯦ ꯃꯁꯛꯁꯦ ꯍꯣꯡꯍꯜꯂꯛꯄ ꯌꯥꯕ ꯃꯥꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯥꯏꯀꯩꯗꯤ ꯃꯥꯅ ꯍꯣꯡꯕ ꯉꯝꯗꯦ ꯃꯥꯅ ꯄꯨꯕ ꯉꯝꯃꯣꯏ ꯇꯧꯃꯁꯨꯡ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯆꯟ ꯅꯨꯄꯤꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯃꯆꯦꯗꯨꯅ ꯃꯥꯒꯤ ꯐꯦꯁꯇꯤꯚꯦꯜꯅꯦꯅ ꯃꯥꯅ ꯑꯔꯩꯕ ꯁꯦꯠꯂ ꯆꯥꯔꯒ ꯃꯥꯅ ꯄꯨꯖꯔꯤꯕ ꯄꯣꯠ ꯈꯔꯗꯣ ꯃꯕꯨꯡꯗꯨꯗ ꯈꯣꯏꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯪꯒꯣꯜ ꯑꯩꯈꯣꯏꯒꯤ ꯅꯤꯖꯗꯣꯏꯅꯦ ꯌꯥꯏꯐ ꯃꯕꯨꯡꯗꯨꯅ ꯁꯣꯝꯗ ꯂꯒꯥꯎ ꯈꯥꯎ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯊꯧꯅꯤꯗꯣꯏꯅꯦꯕ ꯊꯧꯅꯤꯖꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯒꯥꯎ ꯑꯣꯏꯅ ꯇꯧꯔ ꯁꯤꯗ ꯃꯨꯟꯗꯥ ꯂꯥꯎ ꯂꯩꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯉꯥꯡ ꯊꯥꯔ ꯇꯧꯗꯣꯏꯅꯦꯕ ꯁꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣꯌꯣ ꯌꯥꯔꯦꯌꯣꯅ ꯍꯥꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯃꯕꯨꯡꯒ ꯃꯆꯦꯒ ꯃꯃꯥꯒ ꯃꯄꯥꯒ ꯅꯤꯉꯣꯜꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯁꯤꯒꯤ ꯂꯒꯥꯎ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯤꯅ ꯃꯥꯡꯍꯜꯂꯦꯅ ꯑꯗꯨ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚ ꯃꯨꯠꯁꯦ ꯐꯦꯁꯇꯤꯚ ꯃꯨꯠꯁꯤ ꯂꯩꯀꯥꯟꯗꯗꯤ ꯂꯣꯏꯅꯃꯛꯁꯤ ꯄꯣꯖꯤꯇꯤꯚ ꯋꯦ ꯂꯣꯏ ꯌꯦꯡꯕꯗꯨꯅꯤ ꯑꯗꯨꯒꯤ ꯑꯅꯤꯁꯤ ꯀꯥꯏꯊꯕꯒꯗꯤ ꯂꯩꯔꯣꯏ ꯐꯦꯁꯇꯤꯚ ꯃꯨꯠꯇꯨꯅ ꯂꯣꯏꯅꯃꯛꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯂꯣꯏ ꯌꯦꯡꯈꯤꯕꯗꯣ ꯃꯥꯟꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯑꯣꯖꯥ ꯙꯔꯃꯤꯇ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯁꯤ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯒꯗꯤ ꯃꯁꯤ ꯁꯦꯝꯕ ꯌꯥꯅꯤ ꯃꯁꯤ ꯑꯅꯤꯃꯛ ꯆꯪꯉꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯅ ꯍꯦꯃꯟꯇꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯒꯣꯋꯥꯒꯤ ꯑꯗꯒꯤ ꯁꯤꯛꯀꯤꯝꯒꯤ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯔꯤꯒꯨꯂꯦꯁꯟ ꯇꯧꯕꯁꯨ ꯆꯪꯕ ꯁ꯭ꯇꯦꯠꯀꯤ ꯔꯤꯒꯨꯂꯦꯁꯟ ꯇꯧꯔꯗꯤ ꯐꯔꯔꯣꯏꯅ ꯈꯪꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕꯁꯨ ꯊꯤꯡꯗ ꯁꯨꯝ ꯇꯧ ꯂꯩꯕꯗꯨꯗꯤ ꯀꯥꯟꯅꯕ ꯑꯝꯇ ꯐꯪꯗꯦꯗꯅ ꯁ꯭ꯇꯦꯠꯇꯁꯨ ꯀꯥꯟꯅꯒꯦꯗꯤ ꯔꯤꯒꯨꯂꯦꯁꯟ ꯇꯧ ꯇꯥꯔꯦ ꯑꯇꯩ ꯆꯥꯎꯈꯠꯄ ꯂꯝ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔ ꯌꯥꯝ ꯂꯥꯛꯈ꯭ꯔ ꯄꯣꯠꯅꯦꯕ ꯇꯣꯛꯎ ꯌꯥꯗ꯭ꯔꯕ ꯄꯣꯠꯇꯨꯗꯤ ꯔꯤꯒꯨꯂꯦꯠ ꯇꯧꯔꯦꯅ ꯔꯤꯒꯨꯂꯦꯠ ꯇꯧꯕꯁꯤꯗ ꯀꯟꯇ꯭ꯔꯣꯜꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯃꯔꯝꯗꯤ ꯃꯣꯏ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯏꯁꯥ ꯊꯣꯛꯍꯜꯂꯛꯄ ꯍꯥꯏꯁꯦ ꯌꯨꯝꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯄꯦꯔꯦꯟꯇꯤꯡꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯃꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ ꯇꯧꯕ ꯌꯥꯔꯦ ꯁꯦ ꯈꯔ ꯂꯒꯥꯎ ꯈꯥꯎꯅꯔꯛꯑꯅꯤ ꯑꯗꯨ ꯁꯤꯅꯤ ꯀꯥꯏꯅ ꯈꯔ ꯇꯧꯕ ꯌꯥꯏꯅ ꯑꯗꯩ ꯃꯣꯏꯁꯨ ꯌꯥꯔꯤꯉꯩ ꯏꯟꯚꯣꯜꯃꯦꯟ ꯂꯩꯇꯕ ꯇꯥꯔꯦ ꯃꯣꯏꯅ ꯂꯩꯔꯒ ꯑꯉꯥꯡꯗ ꯊꯤꯡꯕꯗꯤ ꯌꯥꯔꯣꯏꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯐꯦꯃꯤꯂꯤꯁꯤꯡꯗꯒꯤ ꯂꯣꯏꯅꯕ ꯌꯨꯝꯗꯒꯤ ꯄꯤꯛꯁꯜꯍꯜꯂꯛꯑꯒꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯁꯤ ꯐꯠꯇꯅ ꯁꯨꯝ ꯎꯕꯁꯤ ꯐꯅ ꯎꯕꯁꯦ ꯁꯤꯁꯨ ꯐꯠꯇꯅ ꯎꯕꯒꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯦ ꯁꯣꯁꯥꯏꯇꯤꯅ ꯃꯁꯤ ꯃꯥꯅ ꯁꯤ ꯇꯧꯕꯁꯤꯃꯗꯤ ꯐꯠꯇꯦꯅ ꯈꯟꯅꯕ ꯄꯣꯠꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯐꯠꯇꯅ ꯑꯗꯨꯝ ꯂꯧꯅꯕꯗꯣ ꯍꯥꯏꯗꯤ ꯇꯧꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯐꯖꯈ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯈꯔ ꯊꯝꯕ ꯑꯗꯨꯒ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯅ ꯇꯧꯐꯝ ꯃꯌꯥꯝꯗꯨꯃ ꯐꯖꯅ ꯇꯧꯕ ꯉꯁꯥꯏ ꯑꯣꯖꯥ ꯁꯝꯖꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯃꯥꯏꯅ 1867ꯒꯤ ꯑꯦꯛꯇꯨ ꯂꯤꯃꯟꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯍꯦꯛ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯅꯤꯡꯇꯝꯕꯁꯨ ꯀꯨꯏꯔꯦꯅ ꯐꯪꯉꯕꯅꯤನ ꯑꯅꯧꯕ ꯃꯇꯝꯒ ꯆꯥꯟꯅꯕ ꯑꯦꯛꯁꯤꯡ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯐꯅꯤ ꯈꯜꯂꯤ ꯃꯊꯪꯁꯦ ꯑꯣꯖꯥ ꯁꯝꯅꯥꯏꯗ ꯂꯥꯛꯀꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯨꯒꯅꯨ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎ ꯈꯥꯎꯔꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛ ꯐꯥꯒꯠꯂꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎ ꯃꯔꯨꯒ ꯄꯨꯟꯅ ꯐꯥꯔ ꯃꯇꯨꯡꯗ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯊꯧꯕꯥꯜꯒꯤꯁꯤꯗ ꯄꯨꯊꯣꯛꯑ ꯃꯇꯨꯡꯗ ꯂꯨꯄꯥ 50 ꯐꯥꯏꯟ ꯊꯤꯔꯒ 50 ꯐꯥꯏꯟ ꯊꯤꯔꯒ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯅ ꯑꯃ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯊꯦꯡꯅꯖꯩ ꯃꯁꯤꯗ ꯗ ꯄꯕ꯭ꯂꯤꯛ ꯒꯦꯝꯕ꯭ꯂꯤꯡ ꯑꯦꯛ ꯑꯣꯐ 1867ꯁꯨ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯦꯝꯕ ꯌꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯁꯦꯝꯗ꯭ꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛꯁꯨ ꯂꯧꯈꯠꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯁꯨ ꯂꯧꯈꯠꯄ ꯊꯦꯡꯅꯗꯦ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯁꯨ ꯃꯁꯤ ꯊꯣꯏꯅ ꯆꯪꯕ ꯎꯗꯦ ꯃꯁꯤꯗ ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤ ꯃꯁꯤ ꯑꯩ ꯇꯦꯟꯗꯨꯅ ꯊꯝꯖꯔꯒꯦ ꯖꯦꯟꯇꯜ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯅꯩꯅꯖꯩ
ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯁꯨ ꯑꯩꯅ ꯈꯪꯕ ꯌꯥꯝ ꯍꯩꯕ ꯂꯩꯌꯦ ꯑꯩꯅ ꯈꯪꯕ ꯌꯥꯝ ꯂꯣꯏ ꯂꯩꯌꯦ ꯑꯩꯈꯣꯏ ꯂꯝ ꯂꯩ ꯂꯣ ꯃꯦꯀꯔ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯅ ꯈꯪꯕ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅꯁꯤꯗꯤ ꯀꯃꯥꯏꯅ ꯃꯄꯥꯡ ꯀꯜꯍꯟꯒꯦ ꯀꯩꯗꯧꯗꯒꯦ ꯍꯥꯏꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯗꯅ ꯀꯩꯒꯤ ꯒꯃꯦꯟꯅ ꯃꯥꯏ ꯆꯨꯝꯕꯁꯦ ꯋꯥꯠꯂꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯁꯦ ꯇꯣꯂꯣꯞ ꯆꯥꯕ ꯑꯩ ꯀꯥꯔ ꯇꯣꯡꯉꯒ ꯑꯩꯁꯦ ꯁꯦꯟ ꯄꯥꯏꯕꯅꯤ ꯇꯥꯏ ꯄꯨꯟꯕ ꯕꯥꯕꯨꯅꯤ ꯑꯗ ꯌꯨꯝ ꯑꯋꯥꯡ ꯂꯩꯔꯒ ꯑꯩꯁꯦ ꯋꯥꯈꯜ ꯋꯥꯡꯅꯤ ꯍꯥꯏꯕ ꯐꯤꯕꯝꯗ ꯑꯗꯨꯝ ꯐꯤꯕꯝꯗ ꯂꯩꯔꯤ ꯌꯨꯝ ꯑꯋꯥꯡꯗ ꯋꯥꯈꯜ ꯋꯥꯡꯗꯣꯔꯤꯕ ꯑꯗꯩ ꯒꯥꯔꯤ ꯇꯣꯡꯕ ꯉꯥꯡꯒꯤ ꯕꯥꯕꯨ ꯉꯥꯛꯇ ꯇꯥꯏ ꯄꯨꯟꯕ ꯉꯥꯡꯁꯦ ꯑꯗꯨ ꯉꯥꯛꯇ ꯂꯩꯌꯦꯕ ꯁꯤ ꯂꯩꯕꯥꯛꯁꯤꯗ ꯑꯥꯏꯟ ꯀꯥꯏꯊꯔꯛꯄ ꯍꯥꯏꯕꯁꯦ ꯑꯥꯏꯟ ꯈꯪꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯅ ꯑꯩꯁꯦ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯀꯅꯥꯝꯇ ꯇꯧꯔꯣꯏꯌꯦꯕ ꯃꯤꯒꯤ ꯑꯦꯅꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯊꯔꯛꯄꯁꯤꯡꯁꯦ ꯃꯦꯟꯈꯠꯅꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯦꯟꯅꯩꯌꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯤ ꯑꯣꯖꯥ ꯙꯔꯃꯤꯅ ꯋꯥꯕꯨꯗ ꯙꯔꯃꯤꯔꯣ ꯈꯣ ꯐꯨꯗ꯭ꯔꯦ ꯅꯨꯡꯉꯥꯏꯍꯦ ꯃꯥꯁꯦ ꯑꯁꯣꯏ ꯁꯥꯏꯟꯇꯤꯁ ꯌꯥꯝ ꯉꯥꯡꯕꯅꯤꯅꯦ ꯍꯥ ꯃꯥ ꯂꯥꯡ ꯇꯨꯖꯥꯎꯔꯦ ꯋꯥ ꯁꯤꯅꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯛꯄ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯂꯩꯕꯒꯤ ꯑꯃꯒꯤꯅꯦꯕ ꯁꯦꯛꯁꯟ ꯄꯣꯀꯦꯠ ꯅꯥꯏꯅꯕ ꯁꯤꯟꯕꯅ ꯂꯩꯅꯕꯒꯤ ꯋꯥ ꯑꯃꯅꯦꯕ ꯁꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯀꯩꯅꯣꯅꯤ ꯑꯥꯏꯟꯁꯤꯗ ꯄꯤꯔꯤꯕ ꯑꯥꯏꯟꯒꯤ ꯊꯨꯒꯥꯏꯔ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯐꯖꯅ ꯆꯞꯖꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯇꯅ ꯍꯥꯏꯕꯗꯣ ꯐꯥꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯦꯟ ꯇꯤꯡꯒ ꯋꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯗꯁꯦ ꯀꯔꯦꯝ ꯂꯣꯏꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯂꯩꯅꯕ ꯍꯥꯏꯕꯗꯅꯦꯕ ꯑꯗꯨꯅ ꯂꯨꯄꯥ ꯑꯅꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯂꯩꯕ ꯇꯥꯏ ꯐꯥꯕ ꯉꯝꯕꯒꯤ ꯃꯤ ꯂꯩꯕ ꯇꯥꯏ ꯑꯩ ꯃꯥꯡꯗ ꯁꯨꯝ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯆꯥꯅꯨꯄꯤꯗꯨ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯔꯦꯞ ꯇꯧ ꯇꯥꯔꯗꯤ ꯃꯥ ꯌꯦꯡ ꯇꯥꯔꯤꯕ꯭ꯔꯅꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯍꯥ ꯁꯤꯁꯨ ꯔꯦꯞ ꯃꯈꯜ ꯑꯃ ꯂꯩ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯍꯥꯔꯠꯇ ꯔꯦꯞ ꯇꯧꯈꯠꯂꯛꯏꯕꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯇꯧꯈꯠꯂꯛꯏꯕꯅꯤ ꯁꯤ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯔꯠ ꯑꯣꯏꯕ ꯁꯣꯛ ꯑꯣꯏꯕ ꯊꯤꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯑꯕ ꯑꯗꯨꯅ ꯑꯩꯅ ꯂꯩꯕꯥꯛ ꯅꯤꯡꯕꯤꯌꯨ ꯂꯩꯕꯥꯛ ꯅꯤꯡꯕꯗ ꯃꯤ ꯌꯥꯎꯕꯤꯌꯨ ꯂꯩꯕꯥꯛ ꯁꯦꯝꯕ ꯃꯇꯝꯗ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯣꯏ ꯁꯥꯒꯩꯒꯤꯗꯃꯛꯇ ꯅꯤꯡꯕꯤꯒꯅꯨ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯅꯤꯡꯕꯤꯌꯨ ꯑꯗꯨ ꯂꯩꯕꯥꯛꯁꯤꯗ ꯆꯠꯂꯤꯕ ꯑꯥꯏꯟ ꯃꯌꯥꯝꯁꯦ ꯑꯥꯏꯟꯁꯤꯗꯤ ꯉꯥꯛꯇꯗꯅ ꯇꯧꯔꯤꯕ ꯑꯥꯏꯟ ꯉꯥꯛꯇꯕꯤꯅ ꯑꯥꯏꯟ ꯉꯥꯛꯇꯅ ꯌꯦꯡ ꯂꯩꯕꯤ ꯇꯧꯕꯤꯒꯅꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯑꯩꯈꯣꯏ ꯍꯦꯃꯟꯇ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯤꯕ ꯈꯔ ꯍꯥꯏꯖꯔꯤꯁꯦ खितंग अखोई अफब लंबीरोम लांगनबा अमा तौची हाइबगी वानी अदुना निंगो सापो वर फजरबा अखोईगी पुवारे सावोन लाइबा मसन मचे मचन मुपा नुसिनबा अदुमगी थुप्पकाना मांगथोकनबगी थबक तौबिगनु अन जुम जुमदगी लेखाई लेखाईदगी सोसाइटी सिबु कैराक्ट स्टेप नाइन पुखल काखत लेबिरो सोशल सिविल सोसाइटी ऑर्गेनाइजेशन मयाम लेरी अदु वाइ नुवाइम लेय जानबे कनुदा हाइरुक्ते अखोई निंगोन क्लब अमा थोलई निंगोन क्लब बिना अगांग इसा नुपीगु बुंगाक्ति सुयु नुपीगु वाक्तलिको अदु मोइनने नुपीगी ओइबा अदगी ओइबा अदगी सोसाइटी वाइ मांगेबो नुसी अखोई नुपी ममांग चलगा तौरेबको सोय तौदना अखोई नुपी मैम सिंसु लेकाई लेकाई खुदिंगी थोलक्तना तौबिगनु सि तौनु हाइबदि सोय बाइ पाकने अदा गमेनसु यारोय हाइना आइनि मुतुंगना सि फानि पुनिने तौपतमदको तौनि मसे आई सुमाय थमजगे अदु खितंग अखोई लेबाकसे सरकार लेबनि सासल लेबनि आइन चारा लेबनि आइन थुवाइ मिसे फजना आइन कि मुतुंगना तौबिरकपा अखोइसु आइन थुवाइदन होनबा सुमाय आई थमजगे अरोबना जायमत होगे हजे इंखलइबा नहासिंगसिना हयेंग तुंगिदि मोइना मो खुनाइसे मो पुहौगदोरिबने अदो कुमहै हराउ लाकपो खुदिंगी कैलेंडर इयर अमदा लैरिबा इवेंट्स मैमसिदा फेस्टिवल मैमसिदा कुमहै अमा थोकपा इवेंट अमा तौम खुदिंगी फतबा सुम हाइनबी मैमसि सुम मसादा सुम एडाप्ट तौबगी फिबम सुम लागदि हयेंग अफबदि ओइरोइन खनजै यूथ सिंगसिदा करि वफम थमिनि सुमबा वफमने हाइबताइ अखोगी लगाव खावबा हनक लगाव खावबसी कांगुसी मथंग सुम थोरकनी मोइने करी पागे हाय कांदा निंगो चाखोबसी क्याम वालिगी करीगिनो हाय कांदा मोइ लगाव खावगे तकी लोर मथंग योंग येंग खाम वालिगे दि अदमाइन चले अदे ngसागिदा पुलिस की मतंग अमा सुनुगी मतंग दो आई मदु पुलिस ता नतगना मजिस्ट्रेट ता मदु मराल सिबि याते कोई लॉ मेकर हसे लॉ मेकर की थोदांग अमा होबम लेतोइ अखोई इन कनो मणिपुर ना इंडिया के सरुगमो ओइतिङै ब्रिटिश की मतलब लेरंबा एक तो मणिपुर सुम सना लेबदु अदुगी मतुंगिना पीरिने लोगी मतुंगिना पीबने लोगी मतुंगिना पीरिने लोगी मतुंगिना थोइने लुपा याखैदो लुपा 10 दो पीबसु याई अदो अखोइना फागी तारइसे अदो मतम की लोसे अखोइना मदु शमगा शमदो सादो सकदा मतम दिगा सानबसे माने सिक्किम की तोंगाना सेमी आसाम की तोंगाना सेमी मु म्याम सेमी सिदी 2009 की होजिक होजिक मान जगेबो ऑनलाइन लॉटरी तो म्याम तो सी कनो मोइदी लुपा लिसिंग मौद्रा ने मोइ फाइन थीदोइसे नोमदा अखोई परम चुमद्रगा तौरगदि नोमदा लुपा लिसिंग मौद्रा ने मोइ थीदोइसे अदो मसुम मयाम सिंजे अखोइसु सेमबा याय सेमनिंगी अदुगा मसागी युथ के दुदी हारिंगा देतना मांगमदुनी साखोइ म्याम नेनरिजे साइन हाइजगिसुनी अदुना मसिगी पोसे तौदबना फै अखोइ म्याम संगगा मसे हंदाना बहोनसी थिंगबाय दुदी
ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨ ꯍꯣꯠꯅ ꯑꯩꯈꯣꯏ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯁꯦ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯅꯕ ꯍꯣꯠꯅꯔꯒ ꯇꯞ ꯇꯞꯅ ꯁꯨꯝ ꯃꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯊꯥꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯣꯀꯤꯡ ꯄꯣꯏꯟꯠꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯗꯥꯏꯁ ꯄ꯭ꯂꯦꯌꯤꯡ ꯑꯦꯟ ꯌꯨꯠꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯏꯕ ꯒꯦꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯔ ꯊꯝꯕꯤꯔꯒ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯇꯣꯀꯤꯡ ꯄꯣꯏꯟꯠ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯇꯣꯀꯤꯡ ꯄꯣꯏꯟꯠꯒꯤ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯪꯗꯤ ꯀꯥꯏꯅ ꯊꯦꯡꯅꯖꯔꯤ ꯄꯤꯅꯕꯤꯔꯁꯤ